ꯁꯝ ꯃꯃꯥꯡꯁꯦ ꯀꯛꯇꯕꯤꯗ ꯂꯩꯕꯒꯤ ꯍꯥꯏ ꯒꯨꯗ ꯏꯚꯤꯅꯤꯡ ꯍꯜꯂꯣ ꯏꯃꯥꯟꯅꯕꯤꯗꯤ ꯎꯗꯦ ꯏꯃꯥꯟꯅꯕꯤ ꯀꯣꯟ ꯐꯦꯡꯉꯤ ꯆꯥꯛ ꯇꯣꯛꯄꯒꯤ ꯑꯩ ꯍꯜꯂꯛꯇ ꯉꯥꯏꯔꯤꯕꯀꯣ ꯑꯗꯨꯒ ꯍꯜꯂꯛꯑꯒ ꯆꯥꯛ ꯇꯣꯛꯑꯒ ꯃꯥ ꯀꯟꯅ ꯀꯣꯟ ꯐꯦꯡꯉꯤ ꯏꯃꯥꯟꯅꯕꯤ ꯂꯥꯛꯑꯅꯤ ꯑꯩꯈꯣꯏ ꯋꯥꯛꯀꯤꯡ ꯆꯠꯀꯦ ꯇꯧꯔꯝꯕꯅꯦ ꯋꯥꯛꯀꯤꯡꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥ ꯀꯣꯟ ꯐꯦꯡ ꯂꯣꯏꯔꯒ ꯆꯠꯂꯁꯤ ꯍꯥꯏ ꯒꯨꯗ ꯏꯚꯤꯅꯤꯡ ꯑꯦꯚ꯭ꯔꯤꯋꯥꯟ ꯁꯣꯝ ꯅꯥꯀꯟꯗ ꯍꯪꯕꯁꯦ ꯂꯋꯥꯏꯁꯦ ꯇꯥꯡꯁꯤꯜꯂꯛꯑꯦ ꯗꯗꯥꯈꯣꯏꯁꯦ ꯀꯔꯤ ꯂꯝꯗ ꯂꯩꯔꯤꯅꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯌꯨ ꯄꯤꯗ ꯂꯩ ꯌꯨ ꯄꯤ ꯖꯥꯟꯁꯤꯗ ꯂꯩꯌꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤ ꯏꯌꯥꯝꯕ ꯒꯨꯗ ꯏꯚꯤꯅꯤꯡ ꯕ꯭ꯔꯣ ꯄ꯭ꯔꯦꯡ ꯇꯧꯔꯛꯑꯣ ꯕ꯭ꯔꯗꯔ ꯔꯤꯚꯦꯟꯁ ꯂꯧꯁꯦ ꯍꯥꯏꯌꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯑꯩ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯌꯦꯡꯒꯤ ꯃꯊꯪ ꯑꯗꯨꯗ ꯑꯩ ꯔꯤꯚꯦꯟꯁ ꯑꯣꯏꯅ ꯇꯧꯔꯛꯑꯅꯤ ꯑꯩ ꯔꯤꯚꯦꯟꯁ ꯇꯧ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯒ ꯊꯝꯃꯦꯕꯀꯣ ꯔꯤꯚꯦꯟꯁ ꯇꯧꯒꯦ ꯍꯥꯏꯅꯗꯤ ꯈꯜꯂꯦ ꯇꯧꯔꯅꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯔꯤꯚꯦꯟꯁ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯕꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯕꯨ ꯐꯣꯂꯣ ꯇꯧꯕꯒꯤꯗꯃꯛꯇ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨ ꯆꯤꯆꯦꯗꯤ ꯆꯤꯆꯦ ꯀꯣꯟ ꯐꯦꯡꯉꯤꯌꯦ ꯆꯤꯆꯦ ꯂꯥꯛꯑꯅꯤ ꯄ꯭ꯔꯦꯡ ꯇꯧꯔꯛꯑꯣ ꯕ꯭ꯔꯗꯔ ꯔꯤꯚꯦꯟꯁ ꯂꯧꯁꯦ ꯍꯥꯏ ꯂꯧꯗꯣꯏꯅꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯌꯦꯡꯒꯤ ꯃꯊꯪ ꯔꯤꯚꯦꯟꯁꯀꯤ ꯚꯤꯗꯤꯑꯣ ꯎꯕ ꯐꯪꯒꯅꯤ ꯔꯤꯚꯦꯟꯁ ꯉꯥꯛꯇ ꯉꯥꯏꯔꯦ ꯔꯤꯚꯦꯟꯁ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯅꯦꯕꯀꯣ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯣ ꯅꯤꯡꯕ ꯑꯩ ꯊꯨꯡꯍꯟꯅꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ 101% ꯑꯩꯅ ꯔꯤꯚꯦꯟꯁ ꯇꯧꯅꯤ ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝꯅꯀꯣ ꯍꯥꯏꯗꯤ ꯁꯤꯌꯥꯔ ꯇꯧꯕꯤꯌꯣ 50K ꯈꯛꯇꯪ ꯌꯧꯍꯟꯕꯤꯌꯣ ꯃꯌꯥꯝꯅ ꯍꯥꯏꯕ ꯑꯩ ꯂꯣꯏ ꯌꯥꯖꯒꯦ ꯍꯥꯟꯅ ꯍꯥꯏꯗꯣꯛꯀꯅꯣ ꯑꯗꯣ ꯍꯥꯏꯗꯣꯛꯑꯣꯏ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯑꯣꯏ ꯈꯪꯗꯦ ꯃꯥ ꯀꯔꯤꯝ ꯈꯪꯗꯦ ꯍꯥꯏ ꯗꯗꯥ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯇꯣꯛꯑꯦ ꯆꯥꯛ ꯇꯣꯛꯄꯗ ꯉꯥꯏꯔꯤꯌꯦ ꯗꯗꯥ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯀꯣꯕꯤ ꯁꯥꯛ ꯆꯥꯔꯦ ꯀꯣꯕꯤ ꯁꯥꯛꯀ ꯕꯣꯔꯥ ꯍꯧꯔꯦ ꯑꯗꯨꯒ ꯍꯋꯥꯏꯖꯥꯔ ꯃꯦꯠꯄ ꯑꯃꯒ ꯆꯥꯔꯦ ꯑꯗꯣ ꯃꯌꯥꯝꯅꯀꯣ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯑꯗꯨꯝ ꯊꯥꯒꯠꯂꯛꯀꯦꯕꯀꯣ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦꯕ ꯑꯗꯣ ꯑꯩ 50K ꯑꯃꯇꯪ ꯌꯧꯍꯟꯖꯕ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩ 50K ꯌꯧꯅꯕ ꯃꯌꯥꯝꯅ ꯁꯤꯌꯔ ꯇꯧꯕꯤꯌꯣ 50Kꯗ ꯑꯩ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯒꯤꯞ ꯑꯋꯦ ꯑꯆꯧꯕ ꯑꯃ ꯇꯧꯒꯦꯅ ꯈꯜꯂꯦꯕ 50K ꯌꯧꯔꯀꯥꯟꯗ ꯃꯌꯥꯝꯅ ꯇꯧꯅꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯗꯗꯥ ꯀꯩ ꯃꯊꯦꯜ ꯗꯗꯥ ꯍꯣꯏꯒꯤ ꯗꯗꯥ ꯍꯣꯏꯒꯤ ꯏꯆꯥꯗꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯃꯌꯥꯝꯅ ꯂꯣꯏ ꯍꯪꯉꯦ ꯏꯆꯥ ꯅꯨꯄꯥ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯏꯆꯥ ꯅꯨꯄꯥ ꯆꯍꯤ ꯌꯥꯝꯃꯦ ꯆꯍꯤ 10ꯃꯨꯛ ꯁꯨꯔꯦ ꯕ꯭ꯔꯣ ꯀꯩꯗꯧꯉꯩ ꯏꯇꯩꯃ ꯄ꯭ꯔꯦꯡ ꯇꯧꯔꯛꯇꯣꯏꯅꯣ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯥ ꯄ꯭ꯔꯦꯡ ꯇꯧꯕ ꯑꯩꯉꯣꯟꯗ ꯍꯩꯔꯣꯏ ꯑꯗꯨꯏꯅꯦ ꯑꯩ ꯇꯧꯔꯀꯥꯟꯗ ꯍꯣꯏ ꯐꯔꯦ ꯑꯗꯣ ꯃꯌꯥꯝ ꯃꯥꯅ ꯍꯥꯏꯔꯦꯀꯣ ꯄ꯭ꯔꯦꯡ ꯇꯧꯕ ꯍꯩꯔꯣꯏꯅ ꯑꯩꯅ ꯇꯧꯔꯀꯥꯟꯗ ꯃꯥ ꯈꯣꯡꯗꯣꯏꯁꯦ ꯑꯗꯣ ꯑꯩ ꯇꯧꯔꯛꯑꯅꯤ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯅꯪꯅ ꯄ꯭ꯔꯦꯡ ꯇꯧꯔꯅꯤ ꯈꯪꯉꯅꯤ ꯅꯪꯅ ꯍꯥꯏꯕ ꯑꯝꯇꯗ ꯊꯥꯖꯔꯔꯣꯏ ꯑꯩꯅ ꯑꯩ ꯂꯥꯛꯑꯦ ꯕ꯭ꯔꯣ ꯍꯥꯏ ꯋꯦꯜꯀꯝ ꯒꯤꯇꯥ ꯀꯩ ꯍꯥꯏꯅꯣ ꯒꯤꯇꯥ ꯀꯨꯃꯥꯔ ꯍꯥꯏꯔꯣ ꯃꯥꯏ ꯇꯥꯔꯕꯣ ꯑꯩ ꯀꯣꯟꯅ ꯇꯥꯔꯒ ꯋꯥꯛꯀꯤꯡ ꯆꯠꯂꯨꯔꯒ ꯋꯥꯀꯤꯡ ꯂꯣꯏꯔꯒ ꯆꯠꯂꯒ ꯃꯥꯏ ꯇꯥꯈꯤꯒꯦ ꯍꯥꯟꯅ ꯇꯥꯔꯛꯑꯣ ꯊꯧꯗꯥꯝ ꯔꯦꯅꯨꯀꯥ ꯗꯦꯕꯤꯅ ꯍꯥꯏꯅ ꯆꯍꯤ ꯀꯌꯥ ꯅꯨꯡꯁꯤꯅꯔꯛꯀꯦ ꯗꯗꯥꯒ ꯆꯦꯒꯁꯦ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯅꯨꯃꯤꯠ 35ꯅꯤ ꯅꯨꯡꯁꯤꯅꯔꯦ ꯏꯕꯥꯅꯤ ꯅꯨꯃꯤꯠ 35ꯅꯤ ꯅꯨꯡꯁꯤꯅꯕꯗꯤ ꯌꯥꯝ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯇꯦ ꯑꯗꯨ ꯃꯥꯁꯦ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯈꯪꯅꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯁꯤꯗꯤ ꯃꯥꯅ ꯇꯥꯏꯝ ꯄꯥꯁ ꯑꯣꯏꯅ ꯊꯝꯕꯅꯦꯕ ꯑꯩ ꯑꯗꯨ ꯃꯥꯅ ꯇꯥꯏꯝ ꯄꯥꯁ ꯑꯣꯏꯅ ꯊꯝꯕ ꯎꯁꯤꯠꯇꯕ ꯑꯩ ꯋꯥꯒꯁꯦ ꯇꯥꯗꯕ ꯑꯩꯅ ꯆꯠꯀꯅꯨ ꯍꯥꯏꯕ ꯊꯕꯛꯀꯥꯁꯦ ꯆꯠꯄꯀꯣ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯃꯥꯅ ꯈꯪꯅꯕ ꯅꯨꯄꯥꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯎꯅꯕ ꯆꯠꯄꯅꯦꯕ ꯍꯜꯂꯛꯑꯒ ꯑꯩꯅ ꯆꯦꯟꯕꯅꯦꯕ ꯌꯥꯎꯁꯪꯗꯔ ꯀꯩꯅꯣ ꯌꯥꯎꯁꯪꯗ ꯑꯣꯏꯔ ꯃꯥꯜꯂꯦ
ꯊꯥꯕꯜ ꯆꯣꯡꯕꯗ ꯃꯥꯁꯦ ꯑꯗꯨ ꯅꯨꯃꯤꯠꯁꯦ ꯀꯥꯡ ꯁꯥꯟꯅꯕ ꯆꯠꯂꯦꯕꯀꯣ ꯑꯩꯅ ꯆꯠꯀꯅꯣꯅ ꯍꯥꯏꯕꯀꯣ ꯀꯥꯡ ꯁꯥꯟꯅꯕꯁꯦ ꯀꯥꯡ ꯁꯥꯟꯅꯕ ꯆꯠꯂꯦ ꯍꯜꯂꯛꯑꯒ ꯃꯥꯁꯦ ꯌꯥꯝ ꯀꯦ ꯍꯥꯏ ꯀꯥꯡ ꯁꯥꯟꯅꯕ ꯆꯠꯄꯒꯤ ꯀꯦꯔꯒ ꯃꯥꯁꯦ ꯑꯩ ꯂꯥꯛꯀꯅꯤꯉꯩ ꯅꯨꯡꯗꯥꯡ ꯄꯨꯡ 10:30 ꯇꯥꯔꯦ ꯑꯩꯅ ꯁꯨꯒꯨꯅꯨꯗꯒꯤ ꯊꯧꯕꯁꯦ ꯄꯨꯡ 10ꯗ ꯊꯧꯕꯅꯦꯕ ꯊꯧꯕꯥꯜꯗ ꯄꯨꯡ 10:30 ꯑꯗꯨꯋꯥꯏ ꯇꯥꯔꯦ ꯊꯥꯕꯜ ꯆꯣꯡ ꯂꯩꯔꯝꯃꯦ ꯃꯥꯁꯦ ꯑꯗꯩ ꯄꯨꯔꯛꯄꯅꯦ ꯃꯥꯏ ꯈꯪꯅꯕ ꯅꯨꯄꯥꯗꯣ ꯁꯥꯎꯗꯤ ꯁꯥꯎꯅꯨ ꯏꯇꯥꯎꯕꯤ ꯆꯦꯜꯂꯒ ꯅꯣꯡꯉꯥꯟꯕꯗ ꯐꯣꯟ ꯇꯧꯔ ꯀꯞꯄꯛꯑꯦ ꯅꯨꯄꯥꯗꯣ ꯈꯪꯕ꯭ꯔꯥ ꯆꯍꯤ ꯀꯌꯥꯅꯣ ꯑꯗꯨꯒ ꯕ꯭ꯔꯣꯒꯤ ꯅ꯭ꯌꯨ ꯁꯞꯁꯀ꯭ꯔꯥꯏꯕꯔ ꯀꯥꯏ ꯂꯩꯒꯦ ꯕ꯭ꯔꯣꯒꯤ ꯅ꯭ꯌꯨ ꯁꯞꯁꯀ꯭ꯔꯥꯏꯕꯔ ꯑꯗꯨꯅꯦ ꯑꯩ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯏꯌꯥꯝꯕ ꯏꯇꯩꯃꯕꯨ ꯑꯩꯈꯣꯏ ꯀꯣꯕꯤ ꯁꯥꯛ ꯑꯃꯅꯦ ꯑꯗꯒꯤ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯦ ꯉꯁꯥꯏ ꯅꯨꯡꯊꯤꯟꯗꯣ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯅꯨꯄꯥꯗꯣ ꯑꯩ ꯅꯨꯄꯤ ꯃꯅꯥꯎꯄꯥꯗꯣ ꯃꯥ ꯗꯤꯜꯂꯤꯗ ꯂꯩꯕꯅꯦꯕ UPSCꯒꯤ ꯃꯥ ꯀꯣꯆꯤꯡ ꯇꯧꯔꯤꯕꯅꯦꯕ UPSC ꯊꯥꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯃꯥꯁꯦ ꯑꯩꯅ ꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯌꯣꯅ ꯂꯩꯍꯟꯕꯅꯦ ꯃꯥ ꯉꯁꯤ ꯍꯟꯈ꯭ꯔꯦ ꯃꯥ ꯍꯟꯗꯣꯔꯦꯅ ꯑꯣꯛ ꯊꯣꯡꯉ ꯄꯤꯖꯔ ꯊꯥꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤ ꯆꯥꯛꯁꯤꯁꯨ ꯊꯦꯡꯅ ꯆꯥꯏꯅ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯇꯟ ꯑꯣꯏꯅ ꯆꯥꯔꯁꯦꯅ ꯇꯟ ꯑꯣꯏꯅ ꯆꯥꯊꯣꯛꯑꯦ ꯀꯣꯕꯤ ꯁꯥꯛꯀ ꯇꯧꯔꯒ ꯗꯗꯥꯒ ꯏꯆꯦꯒꯁꯦ ꯆꯍꯤ ꯀꯌꯥ ꯀꯌꯥ ꯁꯨꯕꯗꯅꯣ ꯂꯨꯍꯣꯡꯉꯤꯁꯦ ꯍꯥꯏ ꯑꯁ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯪꯀꯜꯅ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤ ꯖꯣꯏꯟ ꯇꯧꯔꯛꯏꯕꯒꯤ ꯃꯇꯥꯡꯗ ꯈꯔ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯣ ꯑꯪꯀꯜ ꯍꯥꯏ ꯄ꯭ꯔꯤꯌꯣ ꯍꯥꯏꯗꯦꯝ ꯑꯩꯁꯦꯀꯣ ꯑꯥꯔꯃꯤ ꯖꯣꯏꯟ ꯇꯧꯕꯁꯦ 2005ꯇ ꯆꯪꯕꯅꯦ ꯑꯩꯁꯦ 2005ꯀꯤ ꯀꯌꯥꯗꯅꯣ ꯍꯣꯏ 2005ꯇ ꯑꯩꯁꯦ ꯍꯥꯟꯅ ꯕꯣꯛꯁꯤꯡ ꯁꯥꯟꯅꯔꯝꯃꯦ ꯕꯣꯛꯁꯤꯡ ꯁꯥꯟꯅꯕꯗꯒꯤ ꯑꯩꯁꯦ ꯑꯥꯔꯃꯤꯗ ꯆꯪꯉꯛꯄꯅꯦꯕꯀꯣ ꯕꯣꯛꯁꯤꯡꯁꯦ ꯁꯥꯟꯅꯕꯗ ꯕꯣꯛꯁꯤꯡ ꯁꯥꯟꯅꯕ ꯕꯣꯛꯁꯤꯡ ꯄ꯭ꯂꯦꯌꯔꯗꯤ ꯔꯦꯅꯤꯡ ꯌꯥꯝ ꯇꯧꯕꯅꯦꯕ ꯃꯥꯒꯤ ꯋꯦꯠ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯑꯗꯣ ꯀꯤꯂꯣꯃꯤꯇꯔ 10-20ꯃꯨꯛꯁꯦ ꯑꯩ ꯑꯗꯨꯝ ꯆꯦꯟꯕꯀꯣ ꯑꯗꯨꯗ ꯑꯥꯔꯃꯤ ꯚꯔꯇꯤꯒꯤ ꯂꯥꯛꯄꯗꯨꯗ ꯃꯣꯏ ꯃꯤ 100ꯃꯨꯛꯀ ꯊꯥꯏꯌꯦꯕ ꯑꯃꯨꯛꯇ ꯑꯗꯨꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯀꯌꯥꯝ ꯁꯥꯡꯅ ꯃꯣꯏꯒꯤ ꯀꯌꯥꯝ ꯃꯃꯥꯡꯗ ꯆꯦꯟꯕ ꯉꯝꯒꯦꯅ ꯇ꯭ꯔꯥꯏ ꯇꯧꯔꯀꯥꯟꯗ ꯃꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯂꯥꯛꯑꯕ ꯑꯗꯒꯤ ꯑꯗꯨꯝ ꯇꯧꯔꯒ ꯈꯟꯈ꯭ꯔꯦ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯦ ꯑꯁ ꯇ꯭ꯔꯦꯅꯤꯡꯗꯒ ꯀꯞꯇꯅ ꯑꯩ ꯌꯥꯝ ꯇꯧꯋꯤꯗ ꯋꯥꯔꯤ ꯌꯥꯝ ꯂꯩ ꯏꯇꯩꯃ ꯇꯨꯝꯉꯝꯗꯕꯁꯤꯗ ꯌꯥꯝ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯨ ꯏꯇꯩꯃꯁꯤ ꯇꯨꯝꯂꯝꯗꯥꯏꯁꯤꯗ ꯌꯥꯝ ꯀꯦꯗ ꯍꯥꯏꯕ ꯑꯣ ꯃꯥꯁꯦ ꯇꯨꯝꯂꯝꯗꯥꯏ ꯀꯦꯕ ꯅꯠꯇꯦ ꯉꯁꯥꯏ ꯅꯨꯡꯊꯤꯟꯗꯣ ꯑꯩ ꯃꯥꯗꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯇꯨꯝꯃꯝꯗꯥꯏ ꯃꯥꯏ ꯑꯗꯨꯝ ꯇꯥꯏꯅꯦ ꯑꯩ ꯀꯦꯕꯗꯤ ꯃꯥꯏꯕꯨꯗꯤ ꯇꯥꯏꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯀꯦꯅ ꯊꯝꯃꯤꯗ ꯃꯥꯗꯤ ꯅꯨꯡꯊꯤꯟ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯋꯦꯕ ꯅꯠꯇꯦ ꯃꯤ ꯃꯥꯗꯤ ꯈꯨꯗꯤꯡꯃꯛꯀꯤꯀꯣ ꯀꯦꯕ ꯅꯠꯇ꯭ꯔꯒꯁꯨꯅꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯇꯥꯍꯧꯗ꯭ꯔꯗꯤ ꯃꯥꯏꯁꯦ ꯇꯨꯝꯃꯝꯗꯥꯏꯗ ꯑꯗꯨꯝ ꯇꯥꯊꯣꯛꯄꯤꯒꯗꯕꯅꯦꯕ ꯍꯥꯏꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯤ ꯃꯣꯠꯁꯤꯟꯕꯁꯤꯡꯗꯣ ꯈꯔ ꯑꯗꯨꯝ ꯆꯥꯝꯊꯣꯛꯄꯤꯒꯗꯕꯅꯦꯕ ꯃꯥꯏꯁꯦ ꯃꯥꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯗꯨꯝ ꯀꯦꯔꯒꯗꯤ ꯂꯩꯒꯜꯂꯦ ꯀꯦꯕꯗꯤ ꯌꯥꯝ ꯄꯥꯝꯃꯦ ꯅꯣꯡꯉꯥꯟꯊꯣꯏ ꯄꯨꯈ꯭ꯔꯝꯕ꯭ꯔꯣꯝꯅ ꯍꯥꯏ 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 ꯁꯤꯁꯇꯔ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯕ꯭ꯔꯣ ꯀꯣꯕꯤ ꯁꯥꯛꯅꯦ ꯇꯟꯅꯦ ꯑꯗꯒꯤ ꯕꯣꯔꯥꯅꯦ ꯌꯥꯝ ꯆꯥꯔꯦ ꯕ꯭ꯔꯣꯅ ꯆꯍꯤ ꯀꯌꯥ ꯁꯨꯔꯛꯄꯗ ꯑꯥꯔꯃꯤ ꯆꯪꯒꯦ ꯑꯩ ꯆꯍꯤ 13ꯒ ꯆꯍꯤ 13 ꯆꯍꯤ 15 ꯆꯍꯤ 13 ꯍꯣꯏ 21.5-13 ꯑꯗꯨꯋꯥꯏꯗ ꯑꯩ ꯆꯪꯉꯛꯏꯁꯦ ꯑꯩ ꯍꯧꯖꯤꯛ ꯍꯣꯏ 13 ꯑꯗꯨꯋꯥꯏ ꯍꯥꯏꯇꯥꯔꯦ ꯑꯩ ꯍꯧꯖꯤꯛ 33-34 ꯁꯨꯔꯦꯕ ꯆꯍꯤ ꯑꯗꯨꯒ ꯇꯥꯃꯣꯁꯦ ꯌꯥꯝ ꯆꯝꯃꯦ ꯑꯗꯨꯒ ꯏꯅꯝꯃꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯀꯩꯅꯣ ꯁꯤꯌꯔ ꯇꯧꯕꯤꯌꯨ 50K ꯌꯧꯍꯟꯁꯦ ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯑꯗꯨꯝ 20K ꯌꯧꯔꯕꯣ 20 ꯌꯧꯗ꯭ꯔꯤ ꯑꯗꯨ ꯑꯗꯨꯒ ꯑꯣꯏꯇꯥꯔꯁꯨ 50K ꯌꯧꯍꯟꯁꯦ ꯑꯩꯗꯤ ꯅꯪ ꯗꯛꯀ ꯂꯥꯎꯔꯛꯄꯗꯨꯗ 50 20ꯒ ꯍꯦꯟꯈ꯭ꯔꯕꯣꯏ ꯅꯤꯡꯉꯨꯔꯦꯅꯦ ꯅꯨꯡꯉꯥꯏꯒꯦ ꯇꯧꯔꯨꯔꯦ ꯍꯔꯥꯎꯒꯦ ꯇꯧꯔꯒ ꯑꯩꯗꯤ 50Kꯗꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯃꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕꯤꯕꯅꯤꯅ ꯍꯥꯏꯗꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯕꯤꯈꯤꯅꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ ꯏꯆꯦ ꯅꯥꯀꯟꯗ ꯂꯩꯔꯤꯁꯦ ꯏꯆꯦ ꯅꯥꯀꯟꯗ ꯏꯆꯦ ꯉꯥꯏꯈꯣ ꯏꯆꯦ ꯄꯤꯁꯨꯝ ꯌꯥꯎꯗꯦ ꯏꯆꯦ ꯄꯤꯁꯨꯝ ꯌꯥꯎꯗꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯏꯆꯦ ꯄꯤꯁꯨꯝ ꯌꯥꯎꯗꯦ ꯑꯩ ꯄꯤꯁꯨꯝ ꯌꯥꯎꯗꯕꯅꯦꯕ ꯀꯃꯦꯟ ꯄꯥꯒꯦ ꯃꯥꯏ ꯇꯥꯔꯗꯤ ꯑꯩ ꯄꯤꯁꯨꯝ ꯌꯦꯛꯇꯕ ꯏꯆꯦꯅꯤ ꯌꯥꯗꯦ ꯍꯥꯏ ꯀꯦꯕꯗꯤ ꯃꯤꯁꯨ ꯃꯁꯥ ꯅꯥꯟꯕꯅꯦ ꯍꯥꯏꯕꯀꯣ
ꯅꯥꯟꯕꯅꯤ ꯀꯦ ꯀꯩ ꯍꯥꯏꯅꯣ ꯀꯦ ꯑꯣ ꯀꯦꯕ ꯌꯥꯔꯤꯉꯩ ꯀꯦꯍꯧꯒꯗꯕꯅꯤ ꯍꯥꯏ ꯃꯥꯜꯂꯦ ꯍꯣꯏ ꯑꯗꯣ ꯍꯣꯏ ꯀꯦꯒꯗꯕꯅꯤ ꯃꯤ ꯑꯣꯏꯅ ꯄꯣꯠ ꯑꯃꯨꯛ ꯄꯣꯛꯄ ꯄꯨꯟꯁꯤꯅꯤ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯕꯅꯤ ꯀꯦ ꯂꯩꯒꯗꯕꯅꯤ ꯅꯨꯡꯉꯥꯏ ꯂꯩꯒꯗꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯁꯨ ꯑꯗꯨꯒꯤ ꯑꯩ ꯑꯗꯨꯁꯨ ꯑꯗꯨꯒꯤ ꯅꯪꯒꯤ ꯊꯤꯡꯀꯤꯡꯗꯣ ꯑꯩꯁꯨ ꯇꯧꯋꯦ ꯆꯦ ꯎꯠꯂꯛꯑꯣ ꯆꯦ ꯎꯠꯈ꯭ꯔꯦ ꯑꯗꯨ ꯂꯥꯛꯑꯅꯤ ꯃꯥ ꯆꯦ ꯀꯟꯅ ꯀꯩꯅꯣ ꯇꯧꯔꯤ ꯗꯗꯥꯒ ꯆꯦꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯩꯗꯃꯛꯇ ꯀꯩꯁꯨ ꯂꯩꯇꯕ ꯑꯩꯕꯨ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯥꯔꯖꯤ ꯀꯄꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯍꯥꯏꯗꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯐꯣꯡꯗꯣꯛꯆꯔꯤ ꯂꯞ ꯁꯥꯏꯟ ꯃꯌꯥꯝ ꯅꯨꯡꯁꯤꯖꯕ ꯄꯣꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯁꯨ ꯃꯌꯥꯝꯕꯨ ꯅꯨꯡꯁꯤꯖꯩ ꯌꯥꯝꯅ ꯊꯕꯛ ꯆꯪꯕꯗꯣ ꯏꯁꯥꯒꯤ ꯆꯍꯤ ꯁꯨꯕꯗ ꯏꯁꯥꯒꯤ ꯑꯗꯨꯏ ꯃꯥ ꯆꯍꯤ ꯍꯨꯔꯥꯜꯂꯦ ꯁꯨꯕꯗꯅꯣ ꯑꯗꯨꯒ ꯑꯦꯀꯥꯗꯃꯤꯛ ꯑꯦꯖꯅ ꯀꯌꯥꯗ ꯆꯪꯒꯦ ꯑꯩꯁꯦꯀꯣ ꯆꯍꯤꯁꯦꯀꯣ ꯆꯍꯤ ꯍꯨꯔꯥꯟꯕ ꯃꯥꯗꯤ ꯀꯩꯅꯣꯗ ꯆꯍꯤꯁꯦ ꯍꯨꯔꯥꯜꯂꯤꯅꯦ ꯆꯍꯤ ꯃꯥꯗꯤ ꯑꯅꯤ ꯀꯩꯅꯣꯗ ꯍꯨꯔꯥꯜꯂꯤꯅꯦ ꯑꯙꯥꯔ ꯀꯥꯔꯗ ꯅꯝꯕ ꯑꯙꯥꯔꯅ ꯅꯉꯣꯟꯗꯩ ꯍꯟꯗꯥꯏꯅꯦ ꯑꯙꯥꯔ ꯀꯥꯔꯗꯅ ꯑꯩꯉꯣꯟꯗꯩ ꯍꯜꯂꯦ ꯆꯍꯤꯁꯦ ꯍꯥꯏꯗꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯍꯥꯏꯗꯤ ꯂꯝꯖꯦꯟ ꯀꯩꯀꯩ ꯂꯣꯏ ꯉꯝꯃꯦ ꯐꯤꯖꯤꯀꯦꯜ ꯉꯝꯃꯦ ꯃꯦꯗꯤꯀꯦꯜ ꯉꯝꯃꯦ ꯑꯗꯨ ꯉꯝꯃ ꯃꯇꯨꯡꯗ ꯀꯩꯅꯣ ꯇꯧꯔꯕꯅꯤꯅ ꯁꯤꯐꯥꯏꯗꯣ ꯍꯥꯏꯗꯤ ꯆꯪꯅꯤꯡꯉꯕ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯌꯥꯝ ꯋꯥꯅ ꯍꯧꯔꯛꯑꯦꯕꯀꯣ ꯑꯗ ꯏꯃꯨꯡꯗ ꯍꯥꯏꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀꯩꯅꯣ ꯀꯟꯗꯤꯁꯟꯁꯦ ꯌꯥꯝ ꯋꯥꯔꯛꯑꯦꯕ ꯑꯗꯨꯅ ꯑꯩꯅꯁꯨ ꯑꯍꯥꯟꯕ ꯑꯣꯏꯕ ꯌꯨꯝꯗ ꯊꯕꯛ ꯇꯧꯕꯀꯣ ꯑꯗꯨꯅ ꯋꯥꯕꯅꯤꯅ ꯇꯧꯗꯕꯁꯨ ꯌꯥꯗꯕꯅꯤna ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯈ꯭ꯔꯦ ꯗꯗꯥꯗꯩꯁꯨ ꯍꯥꯜꯂꯦꯗꯥꯏꯅꯦ ꯆꯍꯤ ꯑꯩꯈꯣꯏ ꯗꯥꯁꯨ ꯑꯥꯔꯃꯤ ꯑꯣꯏꯌꯦꯕꯀꯣ ꯗꯗꯥꯗꯩꯁꯨ ꯑꯩꯅ ꯍꯥꯜꯂꯦꯕ ꯆꯍꯤ ꯑꯅꯤꯃꯨꯛ ꯊꯕꯛ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯏꯃꯨꯡꯗ ꯌꯥꯝ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯅꯁꯨ ꯍꯥꯜꯂꯦ ꯑꯦꯀꯥꯗꯃꯤꯛ ꯑꯦꯖꯀ ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯥꯒꯤ ꯀꯩꯅꯣꯒ ꯑꯗꯨꯝ ꯈꯦꯠꯅꯩ ꯆꯍꯤ ꯑꯅꯤꯃꯨꯛ ꯈꯦꯠꯅꯩ ꯑꯗꯨꯒ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯀꯦꯖꯔꯨꯔꯅꯨ ꯀꯩ ꯍꯥꯏꯅꯣ ꯀꯦꯖꯔꯣꯅ ꯏꯁꯣꯔꯅ ꯊꯥꯔꯛꯑꯕꯅꯦ ꯑꯔꯥꯟꯕ ꯆꯠꯇ꯭ꯔ ꯂꯣꯏꯔꯦꯗ ꯍꯣꯏ ꯌꯥꯝ ꯆꯨꯝꯃꯦ ꯌꯥꯝ ꯆꯨꯝꯃꯦ ꯑꯔꯥꯟꯕ ꯍꯥꯏꯁꯤꯗꯤ ꯁꯨꯡꯆꯠ ꯆꯠꯂꯣꯏꯗꯕꯅꯤꯗ ꯖꯨꯋꯥꯗ ꯑꯔꯥꯟꯕ ꯆꯠꯄ ꯃꯤꯁꯤꯗꯤ ꯏꯁꯣꯔꯅꯁꯨ ꯅꯨꯡꯁꯤꯗꯦ ꯑꯗꯒꯤ ꯃꯥꯅꯁꯨ ꯉꯥꯛꯄꯤꯕ ꯉꯝꯗꯕꯅꯦ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯀꯤꯌꯔ ꯑꯃ ꯂꯩꯒꯗꯕꯅꯤ ꯏꯌꯥꯝꯕ ꯌꯨꯝ ꯂꯥꯛꯑꯒ ꯏꯇꯩꯃꯒ ꯄꯨꯟꯅ ꯆꯥꯛ ꯀꯩ ꯍꯥꯏꯅꯣ ꯑꯩ ꯑꯝꯇ ꯀꯦꯒꯦ ꯇꯧꯕꯁꯤꯗꯤ ꯅꯪ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯈꯥꯎꯖꯗꯣꯏꯅꯤꯀꯣ ꯑꯣ ꯍꯣꯏ ꯌꯥꯏ ꯇꯧꯁꯦ ꯐꯖꯅ ꯑꯩ ꯀꯦꯅ ꯀꯦꯅ ꯌꯥꯝ ꯇꯧꯁꯤ ꯑꯩ ꯇꯧꯁꯤ ꯌꯥꯝ ꯇꯧꯁꯤ ꯌꯥꯎꯅꯤꯡꯉꯦ ꯅꯪꯒꯤ ꯅꯑꯣꯡꯗ ꯇꯧꯗꯣ ꯎꯕꯗ ꯇꯧ ꯑꯁ ꯀꯣꯃꯦꯟꯇꯤ ꯌꯥꯝ ꯄꯤꯔꯛꯏꯅꯦ ꯀꯃꯦꯟ ꯌꯥꯝ ꯏꯔꯛꯑꯦ ꯀꯃꯦꯟꯁꯦ ꯑꯩ ꯄꯥꯕ ꯍꯥꯏ ꯍꯩꯇ꯭ꯔꯦ ꯃꯌꯥꯝ ꯑꯩ ꯃꯥꯏ ꯇꯩꯗ꯭ꯔꯤ ꯇꯩꯁꯦ ꯉꯥꯏꯈꯣ ꯁꯨꯃꯥꯏꯅ ꯊꯝꯃꯣꯕ ꯈꯤꯇꯪ ꯋꯥꯡꯍꯜꯂꯣꯕ ꯉꯥꯏꯈꯣ ꯀꯃꯦꯟ ꯁꯤ ꯌꯧꯈ꯭ꯔꯕꯅꯦ ꯏꯌꯥꯝꯕ ꯃꯌꯥꯝ ꯂꯥꯛꯈ꯭ꯔꯦ ꯏꯌꯥꯝꯕ ꯌꯨꯝ ꯂꯥꯛꯑꯀꯥꯟꯗ ꯏꯇꯩꯃꯒ ꯆꯥꯛ ꯑꯝꯇ ꯈꯥꯎꯁꯦꯅ ꯍꯥꯏꯕ ꯍꯣꯏ ꯇꯧꯗꯣꯏꯅꯦ ꯗꯥꯒ ꯏꯅꯝꯃꯒ ꯌꯨꯝꯗ ꯊꯣꯛꯂꯛꯄꯗ ꯃꯥꯏ ꯀ꯭ꯔꯛ ꯀ꯭ꯔꯛ ꯅꯝꯕꯣꯜꯗ ꯂꯥꯎꯔꯤꯁꯦ ꯀꯩꯝ ꯇꯩꯗꯕ ꯕꯣꯔꯥ ꯆꯥꯁꯦ ꯍꯣꯏ ꯌꯥꯏꯌꯦ ꯅꯝꯕꯣꯜ ꯕꯣꯔꯥ ꯌꯥꯝ ꯍꯥꯎꯕꯅꯦ ꯅꯝꯕꯣꯜ ꯕꯣꯔꯥ ꯅꯪꯅ ꯆꯥꯁꯦ ꯔꯤꯚꯦꯟꯁ ꯂꯧ ꯀꯩ ꯍꯥꯏꯅꯣ ꯂꯧꯕ ꯉꯥꯏꯔꯤꯀꯣ ꯍꯥꯏꯌꯦ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯑꯝꯇ ꯑꯩ ꯁꯤ ꯋꯥꯠꯍꯧꯔꯦ ꯊꯥꯖꯔꯔꯣꯏ ꯑꯃ ꯋꯥꯠꯍꯧꯔꯦ ꯂꯥꯏꯐꯁꯦ ꯊꯥ ꯑꯃꯗ ꯑꯃꯨꯛ ꯑꯅꯤꯔꯛ ꯊꯥꯕꯤꯔꯛꯑꯣ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯕ꯭ꯔꯣ ꯍꯣꯏ ꯊꯥꯔꯛꯀꯦ ꯊꯥꯔꯛꯀꯦ ꯑꯩ ꯃꯥꯏ ꯑꯗꯩꯗꯤ ꯇꯩꯗ꯭ꯔꯤ ꯗꯥꯅ ꯔꯤꯚꯦꯟꯁ ꯂꯧꯕ ꯉꯥꯏꯔꯤꯀꯣ ꯑꯗꯨꯅꯅꯦ ꯑꯩꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯅ ꯉꯥꯡꯕ ꯑꯩ ꯋꯥ ꯁꯨꯡꯂꯧ ꯂꯧꯔꯔꯣꯏ ꯍꯥꯏꯁꯦ ꯑꯗꯣ ꯃꯥꯅꯀꯣ ꯑꯩꯅ ꯁꯨꯡꯉꯥꯡ ꯉꯥꯡꯉꯣꯏ ꯑꯩꯅ ꯁꯨꯡꯉꯥꯡ ꯉꯥꯡꯗꯕꯤꯗ ꯑꯩꯅ ꯔꯤꯚꯦꯟꯁ ꯇꯧꯔꯛꯄꯗꯣ ꯃꯌꯥꯝ ꯌꯦꯡꯉꯣꯕꯀꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩ ꯇꯧꯔꯛꯀꯅꯤ ꯃꯥ ꯀꯞꯐꯟꯗꯣꯏꯅꯦ ꯑꯩꯅ ꯑꯩꯗꯤ ꯇꯥꯃꯣꯒꯤ ꯁꯨꯡꯅꯨꯡ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯀ꯭ꯌꯨ ꯏꯃꯥꯟꯅꯕꯤꯗꯨ ꯏꯁꯩ ꯐꯖꯕ ꯑꯝꯇ ꯁꯛꯍꯜꯂꯣꯌꯦ ꯁꯛꯂꯛꯀꯅꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯁꯛꯍꯜꯂꯛꯀꯦ ꯃꯌꯥꯝꯅ ꯄꯥꯝꯕ ꯏꯁꯩꯗꯣ ꯑꯦꯛꯖꯥꯝ ꯊꯥꯔꯒ ꯁꯦꯂꯦꯛꯁꯟ ꯐꯪꯉꯤꯔꯣ ꯅꯠꯇ꯭ꯔꯒ ꯑꯪꯀꯜ ꯍꯣꯏ ꯃꯇꯝꯗꯒꯤ ꯐꯤꯖꯤꯀꯦꯜ ꯃꯦꯗꯤꯀꯦꯜ ꯈꯛ ꯇꯧꯔꯒ ꯑꯗꯨꯝ ꯁꯦꯂꯦꯛꯁꯟ ꯐꯪꯕ꯭ꯔꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯦꯕ ꯍꯧꯖꯤꯛꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯇꯥꯏꯠ ꯑꯣꯏꯔꯦꯀꯣ ꯍꯥꯏꯗꯤ ꯀꯝꯄꯤꯇꯤꯇꯤꯞ ꯌꯥꯝ ꯑꯣꯏꯔꯦꯕ ꯑꯩꯈꯣꯏ ꯃꯇꯝꯗꯨꯗꯅ ꯁꯨꯝ ꯂꯝꯖꯦꯟ ꯆꯦꯟꯕ ꯈꯣꯠꯄ ꯇꯧꯔꯒ ꯂꯝꯖꯦꯟ ꯉꯝꯃꯗꯤ ꯃꯦꯗꯤꯀꯦꯜ ꯉꯝꯃꯗꯤ ꯑꯦꯛꯖꯥꯝꯒ ꯊꯥꯔꯒ ꯑꯗꯨꯀꯥꯟꯗꯁꯨ ꯂꯥꯏꯔꯤꯛ ꯍꯩꯇ ꯌꯥꯗꯦꯕ ꯑꯩ ꯑꯦꯛꯖꯥꯝ ꯊꯥꯕꯗ 95 ꯃꯥꯔꯛ ꯐꯪꯉꯦꯕꯀꯣ ꯃꯌꯥꯝꯅꯕꯨꯗꯤ ꯊꯥꯖꯔꯝꯕ ꯌꯥꯏ ꯊꯥꯖꯔꯝꯗꯕ ꯌꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯑꯣꯖꯥ ꯑꯣꯏꯕꯀꯣ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝ ꯇꯧꯕꯈꯩꯒꯤ ꯑꯩꯈꯣꯏ ꯈꯨꯟ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯊꯪꯅꯔꯤꯕ ꯈꯨꯟ ꯃꯌꯥꯝꯗꯨꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯕꯕꯥꯗ ꯇꯨꯏꯁꯟ ꯂꯥꯛꯑꯦꯕ
ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯉꯛꯀꯅꯤ ꯍꯌꯦꯡ ꯑꯩꯈꯣꯏ ꯕꯥ ꯑꯣꯖꯥ ꯍꯣꯏ ꯑꯗꯨꯝ ꯍꯩꯌꯦꯕꯀꯣ ꯃꯥꯅ ꯑꯩꯈꯣꯏꯗ ꯒꯥꯏꯗ ꯇꯧꯋꯦꯕꯀꯣ ꯃꯥꯅ ꯒꯥꯏꯗ ꯇꯧꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯔ ꯆꯠꯂꯦ ꯑꯗꯨꯀꯥꯟꯗ ꯑꯩꯁꯦ ꯑꯗꯨꯝ ꯐꯤꯖꯤꯀꯦꯜꯁꯨ ꯐꯤꯠ ꯑꯣꯏꯔꯕꯅꯤꯅ ꯑꯗꯨꯝ ꯑꯦꯛꯖꯥꯝꯁꯨ ꯑꯗꯨꯝ ꯐꯖꯅ ꯄꯥꯁ ꯇꯧꯔꯕꯅꯤꯅ ꯑꯗꯨꯝ ꯈꯟꯈ꯭ꯔꯦꯕ ꯑꯩꯗꯤ ꯑꯗꯨꯒ ꯆꯦꯒ ꯇꯥꯃꯣꯒꯁꯦ 2000 ꯀꯌꯥꯗ ꯌꯨꯝ ꯄꯥꯟꯒꯦ ꯃꯌꯥꯝ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯋꯥꯔꯤꯁꯦꯀꯣ ꯃꯌꯥꯝ ꯃꯇꯥꯡ ꯆꯥꯕ ꯑꯃ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦ ꯋꯥꯔꯤꯁꯦ ꯌꯥꯝ ꯁꯥꯡꯉꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯃꯌꯥꯝꯗꯨꯗ ꯑꯩ ꯑꯗꯨꯝ ꯈꯪꯍꯜꯂꯛꯀꯦ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯑꯗꯨꯝ ꯈꯪꯍꯜꯂꯛꯀꯦ ꯆꯍꯤ ꯀꯌꯥꯗ ꯂꯨꯍꯣꯡꯉꯤ ꯆꯍꯤ ꯀꯌꯥꯗ ꯌꯨꯝ ꯄꯥꯜꯂꯤ ꯍꯥꯏꯕꯗꯨ ꯑꯗꯨꯝ ꯈꯪꯍꯜꯂꯛꯑꯒꯦ ꯃꯊꯪꯗꯗꯤ ꯅꯃꯥꯏꯁꯦ ꯌꯥꯝꯅ ꯉꯥꯏꯈꯣ ꯅꯣꯏꯔꯦ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯁꯤ ꯀꯩꯅꯣ ꯃꯊꯪꯗꯗꯤ ꯃꯃꯥꯡꯗ ꯀꯩꯅꯣ ꯑꯟꯇꯛꯁ꯭ꯔꯤ ꯇꯧꯕꯗꯣ ꯑꯃꯨꯛꯀ ꯇꯧꯔꯛꯑꯣ ꯍꯣꯏ ꯍꯥꯏꯕ ꯇꯧꯒꯦ ꯑꯣꯏ ꯍꯥꯏ ꯑꯣꯏꯅꯝ ꯒ꯭ꯌꯥꯅꯦꯁꯣꯔ ꯍꯥꯏꯁꯤꯅ ꯑꯣꯏ ꯍꯥꯏ ꯀꯅꯥꯅꯣ ꯈꯪꯗꯦ ꯍꯥꯏ ꯍꯥꯏꯅ ꯏꯌꯥꯝꯕ ꯋꯥꯈꯜ ꯂꯥꯟꯗꯤ ꯈꯟꯒꯅꯨ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯍꯟꯗꯛ ꯄꯦꯟꯁꯟ ꯂꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯣ 1 ꯃꯟꯇ ꯄꯦ ꯀꯌꯥꯃꯨꯛ ꯐꯪꯒꯅꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣ 30,000 ꯁꯥꯏ ꯃꯥꯏꯗꯤ 30 ꯍꯣꯏ 30 ꯈꯤꯇꯪ 30ꯗꯤ ꯍꯦꯟꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯃꯦꯗꯤꯀꯦꯜ ꯕꯣꯔꯠꯇ ꯊꯣꯛꯂꯛꯄꯅꯤꯅ ꯑꯩ 42 ꯃꯌꯥꯗꯤ ꯐꯪꯅꯤ 42ꯒꯤ ꯃꯌꯥ ꯐꯪꯅꯤ ꯑꯩ ꯑꯗꯨꯝ ꯉꯥꯏꯔꯦ ꯏꯁꯩ ꯌꯥꯝ ꯇꯥꯅꯤꯡꯉꯦ ꯍꯣꯏ ꯁꯛꯂꯛꯑꯅꯤ ꯃꯥ ꯉꯥꯛꯇꯪ ꯃꯆꯤꯟꯕꯥꯟ ꯌꯦꯠꯈꯤꯖꯅꯨ ꯗꯗꯥ ꯏꯅꯝꯃ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯆꯥꯛ ꯆꯥꯔꯦ ꯑꯩꯈꯣꯏ ꯀꯣꯕꯤ ꯊꯝꯆꯦꯠ ꯊꯣꯡꯕ ꯆꯥꯔꯦ ꯀꯣꯕꯤ ꯍꯥꯏ ꯊꯝꯆꯦꯠ ꯅꯠꯇꯦ ꯐꯨꯜꯅꯦ ꯀꯣꯕꯤ ꯐꯨꯜ ꯁꯥꯛ ꯆꯥꯏ ꯍꯣꯏ ꯈꯪꯗꯦꯗ ꯑꯩꯗꯤ ꯄꯨꯡꯍꯥꯏ ꯍꯥꯏꯖꯟꯕꯅꯦ ꯑꯦ ꯍꯥꯏ ꯐ꯭ꯔꯦꯟ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏ ꯑꯥꯏ ꯑꯦꯝ ꯅ꯭ꯌꯨ ꯗꯣꯁ ꯍꯥꯏꯁꯤꯗꯤ ꯍꯥꯏ ꯀꯦ ꯑꯦꯁ ꯁꯤ ꯂꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇ ꯆꯪꯕꯤꯔꯛꯄ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯣꯏ ꯀꯀꯥ ꯊꯦꯡꯀ꯭ꯌꯨ ꯅꯦꯅꯦ ꯍꯥꯏ ꯍꯥꯎ ꯑꯗꯩ ꯍꯥꯏ ꯐ꯭ꯔꯦꯟ ꯚꯤꯗꯤꯑꯣ ꯑꯗꯨ ꯍꯥꯏ ꯄ꯭ꯔꯣ ꯍꯥꯏ ꯕ꯭ꯔꯣ ꯐꯝꯃꯣ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯄꯥꯕꯤꯔꯛꯑꯣ ꯀꯩ ꯍꯥꯏꯅꯣ ꯐꯦꯃꯣ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯄꯥꯕꯤꯔꯛꯑꯣ ꯍꯣꯏ ꯍꯥꯏꯗꯤ ꯀꯃꯦꯟ ꯍꯥꯏ ꯄꯥꯒꯦ ꯁꯅꯥꯊꯣꯏ ꯍꯥꯏꯕ꯭ꯔꯣ ꯔꯤꯚꯦꯟꯁꯅꯤ ꯀꯥꯎꯕ ꯀꯅꯥꯁꯨ ꯀꯩ ꯍꯥꯏꯅꯣ ꯔꯤꯚꯦꯟꯁꯅꯤ ꯀꯥꯎꯕ ꯀꯥꯟꯁꯨ ꯂꯥꯛꯀꯅꯤ ꯆꯦꯅ ꯂꯥꯛꯀꯅꯤ ꯍꯥꯏꯁꯤꯗꯤ ꯆꯦꯟꯅ ꯑꯗꯣ ꯑꯩ ꯍꯟꯗꯛꯀꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉ ꯂꯩ ꯃꯥꯅ ꯀꯩꯒꯨꯝꯕ ꯑꯃ ꯍꯥꯏꯕꯁꯦ ꯃꯥꯅꯀꯣ ꯑꯩ ꯀꯦꯃꯦꯔꯥ ꯀꯣꯏꯅ ꯌꯦꯡꯉꯤꯅꯤ ꯅꯍꯥꯟꯗꯒꯤ ꯍꯥꯏꯔꯒ ꯑꯩ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯅꯤ ꯑꯩꯅ ꯉꯝꯅꯕ ꯑꯗꯨꯝ ꯇꯧꯔꯅꯦꯕ ꯍꯥꯏ ꯏꯅꯝꯃ ꯗꯗꯥ ꯑꯁꯦꯡꯕꯗꯤ ꯁꯣ ꯀꯦꯃꯦꯔꯥ ꯚꯦꯔꯤ ꯀꯣꯏ ꯅꯥꯏꯁ ꯀꯣꯏ ꯊꯦꯡꯀ꯭ꯌꯨ ꯌꯦꯡꯉꯤꯅ ꯍꯥꯏ ꯀꯩꯅꯣ ꯀꯩ ꯍꯥꯏꯅꯣ ꯅꯤꯡꯊꯧꯖꯝ ꯔꯦꯍꯦ ꯅꯤꯡꯊꯧꯖꯝ ꯍꯥꯏꯔꯣ ꯍꯥꯏ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯑꯕꯨꯡꯉꯣꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯕꯨꯡꯉꯣꯗꯣ ꯀꯨꯏꯔꯦ ꯃꯄꯥꯎ ꯇꯥꯗꯕ ꯇꯧꯕꯗꯣ ꯀꯨꯏꯔꯦ ꯍꯜꯂꯣ ꯕ꯭ꯔꯣ ꯃꯄꯥꯎ ꯍꯥꯏ ꯇꯥꯗꯕ ꯆꯤꯊꯤ ꯊꯥꯈꯤ ꯁꯤꯡꯒꯔ ꯁꯥꯏꯠꯇ ꯄꯥꯎꯈꯨꯝ ꯐꯪꯗꯦ ꯈꯥꯡꯐꯝ ꯈꯪꯗ꯭ꯔꯦ ꯃꯤꯔꯝꯁꯤꯗ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯄꯥꯎꯈꯨꯝ ꯉꯥꯏꯕꯗ ꯀꯨꯏꯔꯦ ꯃꯄꯥꯎ ꯇꯥꯗꯕ ꯃꯥꯒꯤ ꯃꯌꯥꯝ ꯌꯥꯔꯒꯦꯀꯣ ꯏꯁꯩ ꯌꯥꯝ ꯈꯟꯕꯤꯔꯛꯑꯣ ꯀꯟꯅ ꯍꯩꯇꯦꯕ ꯏꯁꯩ ꯈꯟꯕꯤꯔꯛꯑꯣ ꯃꯌꯥꯝ ꯏꯁꯩ ꯁꯛꯍꯜꯂꯗꯕꯅꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯉꯥꯏꯍꯥꯟ ꯏꯁꯩ ꯁꯛꯂꯣ ꯁꯛꯂꯣ ꯍꯥꯏꯕꯗꯣ ꯚꯤꯗꯤꯑꯣꯗꯤ ꯁꯦꯝꯕꯁꯦ ꯉꯝꯗ꯭ꯔꯦꯕ ꯃꯇꯝꯅꯁꯨ ꯁꯪꯗꯕꯅꯤꯅꯀꯣ ꯑꯗꯩ ꯑꯄꯥꯝꯕꯁꯦ ꯌꯥꯝꯕꯅꯤꯅ ꯃꯦꯅꯦꯖ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯀꯩꯅꯣ ꯇꯧꯔꯦ ꯍꯦꯜꯂꯣ ꯕ꯭ꯔꯣ ꯑꯦꯟ ꯁꯤꯁꯇꯔ ꯍꯦꯜꯂꯣ ꯑꯩꯁꯨ ꯁꯨꯒꯨꯜꯗꯒꯤꯅꯦ ꯍꯌꯦꯡ ꯂꯥꯛꯑꯣ ꯎꯁꯥ ꯈꯥꯏꯗꯦꯝ ꯍꯌꯦꯡ ꯂꯥꯛꯄꯗꯣ ꯁꯤꯁꯇꯔ ꯍꯌꯦꯡ ꯑꯩ ꯁꯨꯇꯤ ꯊꯣꯛꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯅꯣꯏ ꯏꯅꯝꯃꯒ ꯍꯥꯏꯇꯥꯔꯦ ꯏꯅꯝꯃ ꯍꯥꯏꯗꯣꯏꯔꯥ ꯑꯩꯈꯣꯏꯗꯤ ꯍꯟꯗꯣꯏꯔꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯁꯨꯇꯤ ꯊꯣꯛꯂꯛꯑꯀꯥꯟꯗ ꯅꯦꯛꯁ ꯇꯥꯏꯝ ꯁꯨꯇꯤ ꯊꯣꯛꯂꯛꯄꯗ ꯊꯦꯡꯅꯔꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯌꯨ ꯄꯤꯗ ꯂꯩꯌꯦ ꯌꯨꯝꯗ ꯂꯩꯇꯤꯌꯦ ꯑꯗꯨꯒ ꯇꯥꯃꯣꯒ ꯏꯇꯩꯃꯒꯁꯦ ꯑꯉꯥꯡ ꯂꯩꯕ꯭ꯔꯣ ꯌꯥꯝ ꯅꯨꯡꯁꯤ ꯀꯩ ꯍꯥꯏꯅꯣ ꯏꯇꯩꯃꯒꯁꯦ ꯑꯉꯥꯡ ꯂꯩꯕ꯭ꯔꯣ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯑꯉꯥꯡ ꯂꯩꯌꯦ ꯑꯉꯥꯡ ꯂꯩ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯃꯥꯏ ꯃꯍꯨꯠꯇ ꯑꯩꯅ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯕꯤꯔꯦ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯅꯨꯡꯗꯥꯡꯒꯤ ꯏꯟꯁꯥꯡ ꯀꯔꯤ ꯑꯣꯏꯅ ꯆꯥꯔꯒꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯩꯈꯣꯏ ꯀꯣꯕꯤ ꯁꯥꯛ ꯆꯥꯔꯦ ꯀꯣꯕꯤ ꯇꯟ ꯁꯥꯛ ꯊꯣꯡꯉꯦ ꯁꯤꯝꯂꯥ ꯃꯤꯔꯆꯅꯦ ꯑꯗꯒꯤ ꯀꯣꯕꯤꯅꯦ ꯑꯗꯩ ꯏꯁꯩ ꯒꯖꯔꯅꯦ ꯁꯛꯂꯛꯑꯣ ꯇꯧꯔꯒ ꯏꯁꯩ ꯈꯜꯂꯛꯑꯣ ꯏꯁꯩ ꯏꯟꯀ꯭ꯋꯥꯒ ꯁꯛꯂꯛꯇꯣꯏꯅꯦ ꯏꯆꯟꯒꯁꯦ ꯁꯤꯗꯩ ꯄꯥꯔꯛꯑꯣ ꯏꯕꯨꯡꯉꯣ ꯀꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯃꯥ ꯕꯣꯔꯗꯤꯡꯗ ꯃꯥ ꯂꯩꯈ꯭ꯔꯦ ꯕꯣꯔꯗꯤꯡꯗ ꯂꯩ ꯏꯄ꯭ꯋꯥꯒ ꯏꯆꯦꯒꯁꯦ
ꯀꯩꯅꯣ ꯌꯥꯝꯅ ꯏꯆꯟꯒꯁꯦ ꯅꯨꯡꯉꯥꯏꯅ ꯌꯥꯝꯅ ꯂꯩ ꯅꯨꯡꯉꯥꯏ ꯂꯩꯌꯦ ꯍꯣꯏ ꯊꯦꯡꯛꯁ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯐꯖꯩ ꯌꯥꯝ ꯐꯖꯩꯌꯦ ꯏꯆꯦ ꯁꯝ ꯊꯥꯗꯣꯛꯑꯣ ꯄꯨꯟꯕ ꯐꯖꯗꯦ ꯑꯩꯗꯤꯀꯣ ꯁꯝꯁꯦ ꯊꯥꯎ ꯇꯩꯁꯜꯂꯨꯔꯦꯕ ꯑꯩꯅ ꯍꯌꯦꯡ ꯀꯣꯛ ꯇꯨꯝꯒꯦꯅ ꯕ꯭ꯔꯣ ꯑꯗꯨꯒꯤ ꯌꯨꯄꯤꯒꯤ ꯁꯝꯗꯣ ꯋꯦꯗꯔ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯨꯄꯤ ꯋꯦꯗꯔ ꯅꯨꯡꯉꯥꯏ ꯍꯧꯖꯤꯛ ꯑꯗꯨꯝ ꯌꯥꯝ ꯏꯪꯁꯨ ꯏꯪꯗꯦ ꯁꯥꯁꯨ ꯁꯥꯗꯦ ꯑꯗꯨꯝ ꯑꯦꯁ ꯅꯨꯡꯉꯥꯏ ꯃꯔꯥꯝꯗꯤ ꯁꯥꯃꯟꯗꯅ ꯏꯪꯃꯟꯗꯅ ꯉꯥꯎꯗꯅ ꯑꯗꯣ ꯑꯩꯗꯤ 24 ꯑꯋꯥꯔ ꯔꯨꯝ ꯍꯤꯇꯔ ꯑꯗꯨꯝ ꯊꯥꯔ ꯊꯝꯃꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯌꯥ ꯏꯪꯗ꯭ꯔꯦ ꯑꯦꯟꯇꯤꯅ ꯍꯥꯏꯔꯦ ꯍꯥꯏ ꯑꯦꯟꯇꯤ ꯀꯄꯜ ꯚꯤꯗꯤꯑꯣꯁꯦ ꯄ꯭ꯔꯦꯡꯒꯨꯝꯕꯅ ꯍꯦꯟꯅ ꯄꯥꯝꯅꯩ ꯔꯤꯚꯦꯟꯁ ꯉꯥꯏꯔꯦꯀꯣ ꯔꯤꯚꯦꯟꯁ ꯇꯧꯔꯛꯑꯅꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯔꯤꯚꯦꯟꯁ ꯂꯥꯛꯑꯅꯤ ꯃꯌꯥꯝ ꯐ꯭ꯔꯤ ꯐꯌꯥꯔꯒꯤ ꯚꯤꯗꯤꯑꯣꯒꯤ ꯆꯦꯅꯦꯜꯗꯣ ꯂꯥꯏꯛ ꯄ꯭ꯂꯤꯁ ꯑꯩꯁꯨ ꯐ꯭ꯔꯤ ꯐꯥꯌꯔ ꯁꯥꯟꯅꯔꯝꯃꯦꯕ ꯑꯁ ꯑꯩ ꯕꯨꯡꯉꯣ ꯂꯩꯔꯗꯤꯀꯣ ꯑꯩꯈꯣꯏ ꯕꯨꯡꯉꯣ ꯂꯩꯔꯗꯤ ꯐ꯭ꯔꯤ ꯐꯥꯌꯔꯁꯦ ꯑꯗꯨꯝ ꯁꯥꯟꯅꯩ ꯑꯗꯣ ꯑꯩ ꯊꯑꯣꯏꯅ ꯏꯊꯟꯗꯗꯤ ꯁꯥꯟꯅꯗ꯭ꯔꯦ ꯑꯗꯨꯅ ꯀꯌꯥ ꯀꯩꯅꯣ ꯇꯧꯗꯣꯏ ꯃꯔꯛ ꯑꯃ ꯑꯩꯅ ꯅꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯨꯛꯌꯦꯡ ꯌꯦꯡꯉꯨꯗ꯭ꯔꯕꯅꯦ ꯑꯩꯅ ꯏꯁꯩ ꯑꯃ ꯈꯜꯂꯒ ꯁꯛꯂꯛꯀꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯁꯛꯂꯛꯇꯕꯩ ꯑꯗꯣ ꯍꯟꯗꯛ ꯄ꯭ꯔꯦꯡ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯂꯣꯏꯅ ꯐꯨꯒꯠꯂꯒ ꯀꯔꯤ ꯏꯁꯩ ꯈꯟꯈꯤꯒꯦ ꯑꯩ ꯏꯁꯩ ꯍꯥꯏꯕꯤꯔꯛꯑꯣ ꯄ꯭ꯔꯦꯝ ꯏꯁꯩꯁꯦꯀꯣ ꯔꯣꯁ ꯗꯥꯏꯃꯟ ꯏꯁꯩ ꯑꯇꯩꯒꯤ ꯅꯠꯇꯦꯕ ꯍꯧꯖꯤꯛ ꯃꯔꯛ ꯍꯧꯖꯤꯛ ꯁꯛꯍꯜꯂꯛꯑꯒꯦ ꯅꯪ ꯅꯠꯇꯦ ꯑꯄꯥꯝꯕ ꯏꯁꯩꯗꯣ ꯍꯥꯏꯔꯛꯑꯣ ꯏꯁꯩꯗꯣ ꯃꯔꯛ ꯑꯃꯅ ꯑꯩꯁꯦ ꯂꯣꯛ ꯊꯨꯡꯉꯒꯅꯦ ꯀꯣꯔꯣꯅꯥꯒꯤ ꯇꯥꯏꯞꯇ ꯅꯥꯔꯨꯔꯦ ꯑꯁ ꯑꯩꯅꯅꯦ ꯑꯗꯨ ꯉꯥꯏꯈꯣꯀꯣ ꯃꯇꯝꯗꯨꯗ ꯗꯗꯥꯁꯦ ꯑꯣꯖꯥ ꯔꯥꯖꯦꯟꯒꯤ ꯃꯆꯥꯗꯣ ꯅꯠꯇꯦ ꯑꯣꯖꯥ ꯔꯥꯖꯦꯟ ꯅꯠꯇꯦ ꯑꯣꯖꯥ ꯃꯣꯍꯤꯟꯗ꯭ꯔꯣ ꯑꯣꯖꯥ ꯃꯣꯍꯤꯟꯗ꯭ꯔꯣ ꯈꯪꯗ꯭ꯔꯣ ꯒ꯭ꯔꯦꯁ ꯏꯪꯂꯤꯁ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯗ ꯑꯣꯖꯥ ꯑꯣꯏꯔꯝꯕ ꯃꯦꯠꯁ ꯆꯦꯁꯤ ꯂꯧꯕꯗꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯗꯨꯗꯣ ꯑꯩ ꯑꯗꯨꯒꯤꯅꯦ ꯆꯍꯤ 25 ꯍꯥꯏꯔꯦ ꯍꯧꯖꯤꯛ 25 ꯃꯄꯨꯡꯗꯤ ꯐꯥꯗ꯭ꯔꯤ ꯁꯦꯞꯇꯦꯝꯕꯔ ꯐꯥꯔꯅꯤ ꯌꯨꯄꯤꯒꯤ ꯋꯦꯗꯔ ꯀꯝ ꯇꯧꯒꯦ ꯌꯨꯄꯤ ꯋꯦꯗꯔ ꯅꯨꯡꯉꯥꯏ ꯃꯅꯤꯄꯨꯔꯗꯗꯤ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯏꯪꯉꯦ ꯍꯣꯏ ꯃꯅꯤꯄꯨꯔꯗꯤ ꯑꯗꯨꯝ ꯏꯪꯕꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯤ ꯃꯇꯝ ꯈꯔ ꯋꯥꯠꯂꯤ ꯌꯥꯎꯁꯪ ꯃꯥꯔꯁ ꯐꯥꯎꯗꯤ ꯑꯗꯨꯝ ꯏꯪꯕꯅꯦꯕ ꯃꯅꯤꯄꯨꯔꯁꯦ ꯑꯗꯨꯝ ꯌꯥꯎꯁꯪ ꯑꯩꯈꯣꯏ ꯊꯧꯔꯤꯒꯨꯝꯕ ꯊꯛꯄ ꯊꯣꯛꯄ ꯈꯣꯠꯄꯗ ꯑꯗꯨꯝ ꯏꯪꯉꯦꯕ ꯏꯪꯉꯦꯕ ꯏꯪꯕꯅꯤ ꯑꯗꯨ ꯁ꯭ꯋꯥꯏꯁꯤꯗꯤ ꯌꯥꯝ ꯊꯨꯅ ꯁꯥꯏ ꯍꯥꯏ ꯍꯥꯏ ꯁꯗꯥꯅꯟꯗ ꯍꯥꯏ ꯁ꯭ꯔꯤꯃꯌꯨꯝ ꯁꯗꯥꯅꯟꯗ ꯍꯥꯏ ꯃꯌꯥꯝ ꯅꯣꯏꯕꯥꯅꯤꯁꯦ ꯕꯤꯒꯣꯗꯩ ꯀꯣꯏꯅꯈ꯭ꯔꯤ ꯅꯠꯇ꯭ꯔꯣ ꯑꯅꯝꯕꯗꯤ ꯕꯤꯒꯣꯗꯩꯗꯤ ꯈꯪꯅꯩꯌꯦꯕꯀꯣ ꯑꯗꯨꯒ ꯗꯗꯥꯁꯦ ꯑꯥꯔꯃꯤꯗ ꯂꯩ ꯃꯥꯅ ꯑꯥꯔꯃꯤꯅꯦ ꯑꯩ ꯑꯥꯔꯃꯤꯗ ꯂꯩ ꯕꯤꯒꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤꯅ ꯑꯩꯗꯤ ꯕꯤꯒꯣꯁꯦ ꯑꯍꯤꯡꯒ ꯇꯨꯝꯗꯕꯤ ꯄꯥꯏꯖꯕꯅꯦ ꯑꯉꯥꯡ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯉꯥꯡ ꯆꯍꯤ 10 ꯁꯨꯔꯦ ꯀꯔꯤꯒꯨꯝꯕ ꯑꯝꯇꯪ ꯍꯪꯖꯒꯦ ꯑꯪꯀꯜ ꯑꯥꯔꯃꯤꯒꯨꯝꯕ ꯍꯥꯏꯔꯒ ꯃꯤꯒꯤ ꯋꯥꯈꯜꯗ ꯀꯩꯅꯣ ꯍꯦꯛꯇ ꯋꯥꯔ ꯃꯐꯝꯗ ꯊꯥꯖꯤꯟꯅꯤ ꯁꯤꯅꯤ ꯍꯥꯏꯕꯒꯤ ꯊꯣꯠ ꯑꯃ ꯂꯩꯔꯤꯁꯦ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯀꯩꯅꯣꯗꯤ ꯀꯌꯥꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯀꯣ ꯀꯩꯅꯣꯒꯨꯝꯕ ꯖꯃꯨ ꯀꯩꯅꯣ ꯀꯥꯁꯃꯤꯔꯒꯨꯝꯕ ꯋꯥꯔꯒꯤ ꯃꯐꯝ ꯀꯩꯒꯨꯝꯕ ꯍꯥꯏꯁꯦꯀꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦꯕꯀꯣ ꯋꯥꯔꯒꯤ ꯃꯐꯝ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯃꯥꯒꯤ ꯃꯐꯝ ꯃꯐꯝꯒꯤ ꯃꯇꯨꯡ ꯏꯜꯂꯦ ꯍꯧꯖꯤꯛ ꯖꯃꯨ ꯀꯥꯁꯃꯤꯔ ꯆꯠꯂꯒꯗꯤ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯁꯤꯕ ꯆꯪꯕ ꯈꯪꯗꯦꯀꯣ ꯑꯗꯒꯤ ꯑꯁꯣꯝ ꯖꯃꯨ ꯖꯦ ꯑꯦꯟ ꯀꯦ ꯁꯥꯏꯗꯠꯇ ꯁꯤꯕ ꯆꯪꯕ ꯈꯪꯗꯦꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯗꯨꯒ ꯁꯨꯝ ꯖꯃꯨꯗ ꯃꯔꯛ ꯃꯈꯥ ꯑꯃ ꯍꯟꯗꯛꯀꯤ ꯀꯨꯝꯃꯛꯑꯗꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯍꯣꯏ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯧꯔꯦ ꯏꯇꯩ ꯍꯣꯏ ꯑꯩꯈꯣꯏ ꯏꯆꯦ ꯁꯦ ꯍꯣꯏ ꯏꯆꯦ ꯍꯣꯏ ꯀꯃꯦꯟ ꯄꯥꯁꯦ ꯍꯣꯏ ꯄꯥꯈꯠꯅꯕꯁꯦ ꯖꯃꯨꯗ ꯏꯆꯦꯗꯤ ꯇꯥꯕꯩ ꯀꯃꯦꯟ ꯄꯥꯔꯛꯑꯣ ꯃꯤ ꯀꯃꯦꯟꯁꯦ ꯁꯤꯗꯩ ꯄꯥꯔꯛꯑꯣ ꯀꯩꯅꯣ ꯆꯦ ꯈꯪꯒꯦ ꯆꯦ ꯑꯩꯗꯤ ꯆꯦꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯗꯣ ꯀꯅꯥꯒꯤ ꯊꯣꯡꯖꯤꯟꯗꯕꯨ ꯂꯦꯞꯂꯨꯅꯤ ꯍꯥꯏꯕꯗꯨ ꯁꯛꯂꯨ ꯀꯅꯥꯒꯤ ꯊꯣꯡꯖꯤꯟꯗꯕꯨ ꯂꯦꯞꯂꯨꯅꯤ ꯍꯥꯏꯁꯦ ꯀꯔꯝꯕꯒꯤꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯍꯥꯏ ꯑꯩ ꯐꯪꯉꯨ ꯑꯗꯨ ꯀꯃꯥꯏꯅ ꯏꯁꯩꯗꯣ ꯄꯥꯝꯖꯕ ꯈꯪꯗꯤꯌꯦ ꯀꯔꯤ ꯏꯁꯩꯅꯣ ꯑꯩꯁꯦ ꯑꯗꯩ ꯆꯦ ꯇꯁꯦꯡꯅꯀꯣ ꯚꯤꯗꯤꯑꯣꯁꯦ ꯑꯩꯗꯤ ꯄ꯭ꯔꯦꯡ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯑꯣꯏꯅ ꯌꯦꯡꯕ ꯂꯣꯏꯅ ꯅꯨꯡꯉꯥꯏ ꯂꯩꯔꯝꯃꯦ ꯊꯦꯡꯀ꯭ꯌꯨ ꯀꯩ ꯂꯝꯗꯩꯅꯣ ꯕ꯭ꯔꯣ ꯍꯥꯏ ꯁꯨꯒꯨꯅꯨ ꯋꯥꯡꯄꯣꯛꯄꯤꯗꯩꯅꯦ ꯕ꯭ꯔꯣꯁꯦ ꯀꯔꯤ ꯂꯝꯗꯩꯅꯣ ꯌꯥꯝ ꯅꯣꯛꯅꯤꯡ ꯅꯨꯡꯉꯥꯏꯕꯒꯤꯗꯣ ꯀꯃꯦꯟ ꯑꯃ ꯌꯥꯎꯔꯦ ꯉꯥꯏꯈꯣ ꯁꯤ ꯀ꯭ꯔꯥꯎꯟ ꯍꯥꯟꯅ ꯄꯥꯔꯛꯑꯣ ꯑꯗꯨꯅ ꯑꯩꯁꯦ ꯀ꯭ꯔꯥꯎꯟꯒ ꯅꯣꯛꯑꯦꯀꯣ ꯀ꯭ꯔꯥꯎꯟ ꯀꯟꯇꯦꯁꯇ ꯖꯦꯅꯦꯕ ꯅꯣꯏ ꯍꯦꯔꯣꯗꯨꯅ ꯄꯣꯍꯜꯂꯒ ꯌꯦꯔꯨꯝ ꯑꯍꯤꯡꯕ ꯄꯤꯊꯛꯈꯤꯕꯅꯦ ꯐꯨꯗꯠꯂꯒ ꯃꯥꯅꯅꯦꯀꯣ ꯑꯩꯁꯤ ꯌꯦꯔꯨꯝ ꯇꯞꯅ ꯑꯍꯤꯡꯕ ꯉꯥꯡꯉꯣ ꯇꯞꯅ ꯄꯤꯊꯛꯈꯤꯕꯅꯦ ꯇꯞꯅ ꯌꯦꯔꯨꯝ ꯇꯞꯅ ꯑꯍꯤꯡꯕ ꯄꯤꯊꯛꯈꯤꯕꯅꯦ ꯑꯩꯉꯣꯟꯗ ꯃꯥꯅ ꯇꯞꯅ ꯉꯥꯡꯉꯣ ꯀ꯭ꯔꯥꯎꯟ ꯀꯟꯇꯦꯁ ꯃꯤꯉꯣꯟꯗ ꯀꯥꯍꯜꯂꯒ ꯃꯥ ꯑꯗꯨꯀꯥꯟꯗ ꯑꯩꯒ ꯃꯥꯒ ꯈꯪꯅꯗ꯭ꯔꯤꯕꯀꯣ ꯃꯥꯅ ꯈꯪꯉꯦ ꯊꯥꯔꯤꯕ ꯑꯗꯨꯗꯤ ꯅꯨꯄꯤꯗꯨꯒ ꯃꯥꯒ ꯑꯩꯈꯣꯏꯁꯨ ꯈꯪꯅꯕꯅꯦꯕ ꯑꯩꯒ ꯈꯪꯅꯗꯦꯕ ꯃꯥꯒ ꯑꯩꯒ ꯑꯗꯨꯒꯤ ꯑꯩꯈꯣꯏꯁꯨ ꯏꯃꯥꯟꯅꯕꯤꯗꯨꯒ ꯃꯥꯒ ꯈꯪꯅꯔꯝꯃꯦꯕ ꯑꯩꯒ ꯈꯪꯅꯔꯝꯗꯦꯕ ꯅꯃꯥꯟꯅꯕꯤ ꯑꯗꯨꯀꯥꯟꯗ ꯃꯥꯒ ꯃꯁꯤ ꯌꯥꯝ ꯉꯥꯏꯈꯣ ꯐꯠꯇꯕ ꯁꯤ ꯍꯥꯏ ꯅꯨꯄꯥꯅꯤ ꯁꯨꯒꯨꯅꯨꯗꯩꯅꯦ ꯑꯣ ꯈꯪꯉꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯈꯪꯉꯝꯒꯅꯤ ꯁꯨꯒꯨꯅꯨ ꯈꯪꯉꯝꯒꯅꯤ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯁꯨꯒꯨꯅꯨ ꯃꯃꯥꯟꯅꯕꯤꯅꯤ ꯇꯣꯝꯕꯤ ꯍꯥꯏꯁꯤ ꯀꯅꯥꯅꯣ ꯁꯨꯒꯨꯅꯨ ꯇꯣꯝꯕꯤ ꯍꯥꯏꯗꯤ ꯇꯣꯝꯕꯤꯗꯨ ꯑꯣꯏꯔꯝꯒꯅꯤꯌꯦ ꯅꯠꯇꯦ ꯃꯤꯔꯥꯕꯥꯏ ꯍꯣꯏꯒꯤ ꯇꯣꯝꯕꯤꯗꯨꯔꯣ ꯅꯠꯇꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡꯅꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯑꯗꯨ ꯅꯠꯇꯦ ꯕꯨꯡꯉꯣꯗꯣ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ ꯀ꯭ꯂꯥꯁ 4 ꯀꯥꯏꯗꯨ ꯍꯟꯗꯛ 5 ꯀꯥꯗꯣꯏꯅꯦ ꯀꯩꯅꯣ ꯅꯪ
ꯉꯥꯡꯕꯗꯨꯕꯨ Hantak 5 kadoine. ꯑꯣ 4 ꯃꯄꯨꯡ ꯍꯣꯏ 5 ꯀꯥꯗꯣꯏꯕ ꯑꯩ Chega ꯉꯥꯎꯔꯦ tamuga chenba namitta thabal yam chonglame haibado yam nusiye chega bro. ꯑꯗꯨꯅꯦ ꯑꯩ ꯌꯥꯝ Thabal di ꯊꯥꯕꯜ ꯄꯥꯝꯃꯦ parenge ꯃꯥꯁꯨ ꯊꯥꯕꯜ ꯄꯥꯝꯃꯦ ꯃꯦꯂꯥ ꯒ꯭ꯔꯥꯎꯟꯗ ꯏꯕꯥꯅꯤꯁꯦ ꯊꯥꯕꯜ ꯆꯣꯡꯉꯦ ꯑꯗꯨꯒ Mela ꯉꯥꯏꯍꯥꯛꯇꯪ ground dagi ꯍꯣꯏ ꯉꯥꯏꯍꯥꯛꯇꯪ ꯆꯣꯡꯉꯝꯃꯦ ꯑꯗꯨꯒ ꯆꯠꯂꯦ ꯍꯥꯏꯔꯒ ꯑꯩ ꯇꯧꯔꯒ kambo. ꯑꯩꯈꯣꯏ ꯃꯥꯁꯨ ꯉꯥꯡꯉꯅꯤ ꯍꯥꯏꯗꯤ Khabok dagi amu ꯑꯍꯥꯟꯕꯗ ꯃꯦꯂꯥ ꯒ꯭ꯔꯥꯎꯟ ꯑꯅꯤꯁꯨꯕꯗ ꯈꯥꯡꯉꯕꯣꯛꯀꯤ ꯂꯝꯕꯤ ꯃꯄꯥꯟꯒꯤ ꯂꯧꯕꯨꯛꯀꯤꯗꯨꯗ ꯑꯍꯨꯝꯁꯨꯕꯗ ꯋꯥꯡꯕꯟꯗꯒꯤ ꯋꯥꯡꯖꯤꯡꯗꯒꯤ ꯆꯨꯝꯅ ꯋꯥꯄꯣꯛ wangzingdai kapre. ꯀꯃꯦꯟ ꯄꯥꯕꯤꯔꯛꯑꯣ ꯄꯥꯔꯛꯑꯦ ꯆꯦꯒ ꯇꯥꯃꯣꯒ ꯆꯦꯟꯕ ꯅꯨꯃꯤꯠꯇ ꯑꯗꯨ ꯄꯥꯈ꯭ꯔꯦꯀꯣ ꯂꯥꯏꯁ꯭ꯔꯝ Bro sa yumda lay bro laite thabok ꯑꯩꯈꯣꯏ pham lay. ꯌꯨꯄꯤꯗ ꯂꯩ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯦ ꯁꯤ ꯌꯥꯝꯅ ꯐꯠꯂꯛꯇꯕ ꯅꯨꯄꯥꯅꯤ ꯉꯍꯥꯟꯋꯥꯏ ꯑꯩꯉꯣꯟꯗ ꯑꯩꯒ ꯀꯣꯏꯅꯗ꯭ꯔꯤꯉꯩꯗꯤ ꯌꯥꯝ ꯐꯠꯂꯛꯇꯦ ꯁꯤ ꯅꯨꯄꯥꯁꯦ Mama koinaranga ꯏꯁꯩꯅ ma ꯑꯗꯣ lawe. ꯑꯅꯧꯕ Mai oi kay manakebo. Aina nusinay dumay mamanabineba. ꯑꯩꯒ ꯌꯥꯝ ꯂꯨ ꯇꯤꯟꯅꯕ Ma oi ꯏꯃꯥꯟꯅꯕꯤꯅꯦꯕꯀꯣ lawne. ꯕꯦꯁ ꯐ꯭ꯔꯦꯟ ꯍꯥꯏꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅ Chak ꯇꯤꯟꯅꯖꯕ charabo ꯏꯃꯥꯟꯅꯕꯤ chare matam isay ni ꯑꯗꯨ ado ꯉꯥꯏꯈꯣ ano bang solo. ꯑꯩ ꯍꯥꯏꯔꯛꯈꯤꯒꯦꯕ ꯑꯩꯅ ꯃꯉꯣꯟꯗ ꯂꯩꯔꯛꯈꯤꯕꯒꯤ ꯃꯔꯝꯁꯦꯀꯣ ꯑꯩꯒ ꯏꯃꯥꯟꯅꯕꯤꯁꯤꯒ ꯌꯥꯝ ꯂꯨ ꯇꯤꯟꯅꯩ ꯃꯥꯅ ꯀꯣꯏꯅꯕ ꯏꯃꯥꯟꯅꯕꯤꯁꯦꯀꯣ Kamen pa ꯑꯗꯣ na bro. ꯏꯃꯥꯟꯅꯕꯤꯁꯦ ꯑꯃꯨꯛ ꯃꯨꯔꯤ ꯍꯥꯏꯅ ꯄꯥꯁꯦꯕ ꯑꯗꯣ ꯏꯃꯥꯟꯅꯕꯤꯁꯦ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯖꯕ ꯑꯩꯒ ꯌꯥꯝ ꯕꯦꯁ ꯐ꯭ꯔꯦꯟꯅꯦꯕꯀꯣ ꯑꯗꯨꯒ ꯃꯥꯒ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯤꯁꯦ ꯀꯣꯏꯅꯕꯁꯤꯗ ꯏꯃꯥꯟꯅꯕꯤꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥꯁꯨ ꯀꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯥꯗꯤ ꯏꯃꯥꯟꯅꯕꯤꯁꯤꯗ ꯋꯥꯈꯜꯁꯦ ꯊꯥꯗꯔꯒ ꯂꯨꯞꯄꯒ ꯄꯩꯁꯥꯗꯒꯤ ꯀꯩꯗꯒꯤ ꯍꯦꯛꯇ ꯑꯔꯣꯏꯕꯤꯗ ꯊꯥꯗꯔꯒ Ako'y may ꯌꯥꯝꯅ ay kinunay ako'y ꯌꯥꯝꯅ sibay ako'y ꯊꯋꯥꯏ ꯂꯨꯞꯆꯅ ꯀꯣꯏꯔꯕ ꯑꯩꯈꯣꯏꯗꯤ ꯍꯥꯏꯇꯥꯔꯦ ꯎꯕ ꯐꯪꯗꯕꯅꯤꯅ ꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯊꯥꯖꯈꯤꯕ ꯄꯣꯠꯇꯣ ꯑꯗꯨꯝ ꯑꯗꯣ ꯑꯩ ꯊꯥꯖꯕꯅꯦꯕ ꯍꯥꯏꯔꯛꯈꯤꯒꯦ ꯑꯗꯨꯒ ꯃꯥꯁꯦ ꯌꯥꯝ ꯊꯥꯖꯖꯅ ꯀꯣꯏꯔꯕ ꯑꯗꯨꯒ ꯃꯥꯅ ꯐꯣꯟ ꯇꯧꯕꯤ ꯍꯦꯛ ꯄꯥꯏꯕꯤꯗꯕꯤ ꯋꯦꯇꯤꯡ ꯑꯗꯨꯝ ꯂꯩꯕꯤ ꯑꯗꯨ ꯑꯗꯨꯝ ꯇꯧ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯃꯥꯁꯦ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔ ꯑꯗꯨꯝ ꯇꯧꯔꯛꯄꯀꯣ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯩꯅꯗꯤ ꯏꯃꯥꯟꯅꯕꯤꯗꯨꯅ ꯇꯧꯕ ꯃꯑꯣꯡꯗꯣ ꯍꯦꯟꯖꯜꯂꯦ ꯅꯪ ꯈꯪꯕꯅꯤꯅ ꯁꯨꯔꯛꯑꯅꯤ ꯅꯪ ꯄꯤꯌꯦ ꯅꯪꯗꯤ ꯀꯩꯒꯨꯝꯕ ꯑꯃ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯄꯤꯌꯦ ꯑꯗꯨꯒ ꯑꯗꯨꯒ ꯑꯩꯅꯗꯤ ꯍꯥꯏꯗꯤ ꯏꯃꯥꯟꯅꯕꯤꯗꯨꯒ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯕꯅꯤꯅ ꯏꯃꯥꯟꯅꯕꯤꯅ ꯃꯉꯣꯟꯗ ꯂꯣꯏꯅꯕꯤꯔꯤꯕ ꯃꯑꯣꯡꯗꯣ ꯑꯩꯅ ꯈꯪꯕꯅꯤꯅ ꯑꯩꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯒꯤꯀꯣ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯝ ꯊꯦꯝ ꯃꯥꯁꯦ ꯑꯗꯨꯝ ꯌꯥꯝ ꯇꯣꯏꯅ ꯑꯗꯨꯝ ꯇꯧꯔꯦꯕꯀꯣ ꯑꯗꯒꯤ ꯏꯕꯥꯅꯤꯁꯦ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯏꯃꯥꯟꯅꯕꯤꯁꯦ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯈꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯥꯅꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯏꯃꯥꯟꯅꯕꯤꯗꯣ ꯁꯨꯝ ꯀꯩꯅꯣ ꯋꯦꯇꯤꯡ ꯂꯩꯔꯦ ꯑꯩ ꯐꯣꯟ ꯄꯥꯏꯕꯤꯗ꯭ꯔꯦ ꯐꯖꯅ ꯑꯦꯇꯦꯟ ꯇꯧꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯅ ꯁꯨꯝ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯇꯧꯕ ꯑꯩꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯏꯃꯥꯟꯅꯕꯤꯁꯤꯅ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯈꯜꯂꯛꯄꯀꯣ ꯃꯃꯥꯒ ꯄꯨꯗꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏ ꯗꯨꯀꯥꯟ ꯇꯧꯋꯦꯕꯀꯣ ꯑꯗ ꯃꯃꯥꯒ ꯄꯨꯗꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏ ꯗꯨꯀꯥꯟꯗ ꯂꯥꯛꯇꯅ ꯐꯣꯟꯒ ꯇꯧꯔꯛꯇꯅ ꯑꯗꯒꯤ ꯏꯃꯥꯟꯅꯕꯤ ꯀꯂꯤꯛ ꯈꯔꯗꯒ ꯋꯥꯒ ꯁꯟꯇꯣꯛꯇꯅ ꯈꯣꯠꯇꯅ ꯁꯨꯝ ꯇꯧꯕꯗꯩ ꯑꯩꯅ ꯃꯁꯤꯗꯤ ꯁꯥꯎꯅꯤꯡꯉꯤꯗ ꯃꯁꯤꯗꯤꯅ ꯑꯩꯅ ꯃꯁꯤꯗꯤ ꯌꯥꯝ ꯀꯣꯏꯅꯍꯟꯅꯤꯡ ꯃꯥꯜꯂꯦꯗꯅ ꯑꯩꯅ ꯀꯣꯏꯅꯧꯅꯦ ꯑꯗꯨꯒ ꯂꯩꯊꯣꯛꯄꯅꯦ ꯀꯃꯦꯟ ꯄꯥꯁꯦ ꯃꯤꯒꯤ ꯀꯃꯦꯟ ꯑꯗꯨ ꯄꯥꯈ꯭ꯔꯦ ꯀꯃꯦꯟ ꯄꯥꯔꯛꯑꯣ ꯄꯥꯕꯤꯔꯛꯑꯣ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯁꯤꯗꯩ ꯃꯇꯝ ꯁꯤꯗꯩ ꯏꯁꯩ ꯏꯇꯩꯃꯁꯦ ꯌꯥꯝ ꯆꯝꯃꯦ ꯀꯩꯅꯣ ꯑꯩ ꯃꯥꯏ ꯑꯣꯏꯅ ꯖꯨꯝꯗ ꯂꯥꯛꯈ꯭ꯔꯤꯁꯦ ꯄꯤꯛꯁꯟꯒꯤ ꯑꯗꯨ ꯈꯪꯗꯦ ꯌꯥꯔꯦ ꯏꯇꯩꯃꯁꯦ ꯌꯥꯝꯅ ꯆꯝꯃꯦ ꯇꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯦ ꯑꯩ ꯌꯥꯝ ꯐꯕ ꯃꯤꯅꯤ ꯏꯅꯥꯛꯇ ꯂꯩꯔꯤꯉꯩ ꯈꯪꯈꯤꯗꯦ ꯑꯗꯨ ꯌꯥꯝ ꯍꯥꯏꯔꯤꯕ ꯐꯖꯕꯅꯦ ꯏꯁꯩꯗꯣ ꯑꯝꯇ ꯁꯛꯂꯛꯀꯦ ꯗꯗꯥ ꯑꯦꯟ ꯏꯇꯩ ꯀꯃꯦꯟ ꯄꯥꯒꯦ ꯗꯗꯥ ꯑꯦꯟ ꯏꯇꯩꯃ ꯃꯤꯃꯤ ꯋꯥ ꯁꯤꯡꯖꯨ ꯉꯥꯡꯃꯟꯗꯅ ꯃꯨꯛꯕꯥꯡ ꯈꯅꯥꯎ ꯍꯥꯒꯠꯆꯔꯦ ꯆꯤꯜ ꯍꯣꯠ ꯑꯣꯏꯗ꯭ꯔꯦ ꯗꯗꯥ ꯐꯥꯔꯁ ꯏꯇꯩꯃ ꯍꯦꯞꯄꯤ ꯑꯣꯏꯅ ꯀꯩ ꯍꯥꯏꯅꯣ ꯗꯗꯥ ꯏꯇꯩꯃ ꯗꯗꯥ ꯑꯩꯅ ꯏꯇꯩꯃ ꯃꯤꯃꯤ ꯁꯤꯡꯖꯨ ꯃꯨꯛꯕꯥꯡ ꯆꯤꯜꯂꯤ ꯍꯣꯠ ꯑꯣꯏꯗ꯭ꯔꯦ ꯗꯗꯥ ꯐꯥꯔꯁ ꯇꯥꯔꯦ ꯗꯗꯥꯅ ꯏꯇꯩꯃ ꯍꯦꯞꯄꯤ ꯑꯣꯏꯅ ꯀꯤ ꯌꯣꯀꯣ ꯗꯗꯥ ꯏꯇꯩꯃ ꯀꯩ ꯍꯥꯏꯅꯣ ꯂꯥꯁꯀꯤ ꯋꯥꯍꯩꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦꯀꯣ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯀꯣꯕꯤ ꯁꯥꯛ ꯆꯥꯏꯌꯦ ꯗꯣꯠ ꯈꯔ ꯂꯩꯔꯦ ꯑꯩꯁꯦ ꯖꯦꯅꯦꯕꯥ ꯅꯣꯏ ꯂꯨꯍꯣꯡꯕꯗꯤ ꯀꯨꯏꯗ꯭ꯔꯤ ꯑꯉꯥꯡ ꯌꯥꯝ ꯆꯥꯎꯔꯝꯃꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯁꯦ ꯍꯥꯏꯅꯅꯤ ꯈꯜꯂꯤꯁꯦ ꯑꯗꯨ ꯇꯧꯕ ꯌꯥꯕ ꯈꯔ ꯂꯩ ꯐꯝꯃꯣ ꯂꯥꯏꯐꯁꯦ ꯀꯩꯅꯣ ꯇꯥꯃꯣ ꯂꯥꯏꯐꯁꯦ ꯇꯥꯃꯣ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯈꯔ ꯀꯨꯏꯅ ꯊꯥꯕꯤꯌꯣ ꯊꯝꯕꯤꯌꯨ ꯍꯥꯏꯕ ꯍꯣꯏ ꯊꯥꯒꯤꯗꯨꯅ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏ ꯃꯔꯛ ꯃꯔꯛꯇ ꯍꯤꯟꯗꯤ ꯁꯦꯠ ꯁꯣꯡ ꯈꯔ ꯁꯦꯠ ꯁꯣꯡ ꯈꯔ ꯁꯛꯄꯤꯔꯛꯑꯣ ꯁꯛꯄꯤꯔꯣ ꯏꯁꯩ ꯁꯨꯔ ꯌꯥꯝ ꯇꯥꯏ ꯁꯛꯄꯗ ꯁꯨꯔ ꯌꯥꯝ ꯇꯥꯏ ꯍꯣꯏ ꯏꯁꯩ ꯁꯛꯄꯗ ꯁꯛꯄꯗ ꯇꯥꯕ ꯅꯨꯡꯉꯥꯏꯌꯦ ꯅꯨꯡꯉꯥꯏ ꯏꯁꯇꯦ ꯁꯦꯐ ꯒꯣꯗ ꯕ꯭ꯂꯦꯁ ꯌꯨ ꯊꯦꯡꯛ ꯌꯨ ꯅꯣꯏꯁꯨ ꯏꯁꯩ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯍꯥꯏꯔꯛꯀꯦ ꯍꯧꯖꯤꯛꯀꯤ ꯏꯁꯩꯗꯣ ꯑꯩ ꯑꯗꯨ ꯏꯁꯩꯗꯣ ꯌꯥꯝ ꯄꯥꯝꯖꯈꯤꯕꯅꯦꯕꯀꯣ ꯑꯗꯨ ꯐꯥꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯍꯥꯏꯐꯦꯠ ꯉꯪꯉꯛꯀꯦ ꯌꯥꯇꯣꯟ ꯎꯕꯤ ꯅꯣꯛꯄꯅ ꯍꯦꯟꯅ ꯄꯛꯆꯕꯤ ꯖꯦꯅꯤꯕ ꯗꯣꯛꯇꯔ ꯄꯣꯄꯣ ꯄꯣꯄꯣ ꯋꯥꯔꯜ ꯋꯥꯔ
inakta layrinay Sugulo. khangkiday nangse kayam nungsiba inakta layrinay khangkiday nangse kayam nungsiba lakraga khanglakpe ngasita 징엄디에 Hello. con adreva Hindi yan sa ko. nangse kaya na pamumba lakraga khanglakpe nungsiba 이세도 padre 도 제이 얌나 누시바 말레 nice chemistry chị angang chahi kya surage chahi tara surai tai ma tên magi khonjel che pamu ye sai sa am gadavane ai ang hawai ne ko ai ko ai khoi first ai gi mine ko angang oi de guys na hin char kan kai oi ni ga habdo ada ai isai sakpi oi ni dum hai ko khoi box se cc higher secondary gi lecture ne bu ko ada ang hawai di isai sakpi film kumbi ga ji yamna kaino oi na khana me hai ko ang hawai di ada ai na sum ai je isai am tasengna ai isai am pamjeibuko ada isai je aina tamba chat khaibu kanjida akhoi bokna aingoda mai da tin sisal le Hi. ada akhoi bokna ne mai da dai tungbadi natabuko ada ai bokna na mai da tin sisal kani nupi na kaino tawba khotpa ijat mayang taba du to etc etc me am ngange ko adagi adum haidi akhoi bazu tasengna akhoi bazu isai pame akhoi maju pame ado isai ga tawje akhoi ma ga akhoi gi isai di am pamjai ba akhoi ma di isai ga taw di pesa tha yam kalle ba isai am pamjai ba akhoi ma di aduna sum haidi mama gi na cha ugi o hai mapa gi na cha ugi o hai akhoi ba de miss tawe akhoi ba am pame akhoi ba am nushi khangdela churi da dai tai ma hot chili do mukbang do da na first tare hai bne tai ma luna to ko happy family small family thank you chenung cbi friend ta live se mai mutta na mutta ure wifi do mut pagi hamia जब कोई बात बिगड़ जाए जब कोई मुश्किल रोजन कहीं कहीं नो क्या बोल रहे हैं रोजन क्या बोल रहे हैं मास्टरमाइंड जिन्नू अरे भाई जिन्नू भाई यार तुम तो मेरे से बात नहीं करते यार आजकल मैं फोन करता नमस्ते हूँ हेलो ब्रदर हाय हाय मैम लाइव से शेयर तो भी यो नुआई ने वही खाना जे मैम हौजी sum lai kana nungai khala kanda mai putlo mutlo mai janga ga sum mutalo mai mutwale मैम ना लाइव से शेयर तो भी यो दुगा मैम पुलक वही नुआई ने साजे तुम जो नहीं दा okay, hi no. Hello brother. Hi, you're beautiful and your baby is cute and I still thank you brother 240. Kaya tinggang pa may hay mala. Thank you brother. Thank you. Geneva nang 1990 kaya da poke ay na poke pa se kaino da di ay gi academy Hindi study bolo. 98 tala e ko ado 96 ta po Hindi bolo hai jidi. यार मेरे को हिंदी नहीं आती ये आता है मेरे को नहीं आते चे नंग से या मुसीए चे की वीडियो तुम येंगे आईडी थैंक यू मैम यंग भी और वीडियो तुम चे होई से होजी काय दे ले नो यूपी दा यूपी उत्तर प्रदेश अंकल इंडिया साफ इंटरव्यू की NDA SSB इंटरव्यू की मतंग दा नॉलेज लेरदी
khitang share tawbiramo oh India thabe keno sainik school da tamboy taradi ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯗꯣ ꯁꯥꯏꯅꯤꯛ ꯁ꯭ꯀꯨꯜꯗꯩꯅꯦ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥ ꯍꯧꯖꯤꯛ ꯀꯩꯅꯣ UPSCꯒꯤ ꯇ꯭ꯔꯥꯏ ꯇꯧꯗꯣꯏꯅꯦꯅ ꯇꯧꯔꯤꯁꯦ sainik school dai tamba oitare direct adai thabe yare aduga sainik school dai tamdaba ꯑꯗꯨ oiragana ꯁꯥꯏꯅꯤꯛ ꯁ꯭ꯀꯨꯜꯗ ꯇꯝꯃꯒꯁꯨꯀꯣ ꯁꯥꯏꯅꯤꯛ ꯁ꯭ꯀꯨꯜꯗ ꯇꯝꯃꯦꯅ NDA ꯗꯥꯏꯔꯦꯛ ꯐꯥꯎꯅꯤ ꯍꯥꯏꯕ ꯂꯩꯇꯦꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯐꯖꯅ ꯍꯣꯏ NDAꯁꯦ ꯁꯥꯏꯅꯤꯛ ꯁ꯭ꯀꯨꯜꯒꯤ ꯊ꯭ꯔꯨꯗꯩꯁꯨ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯊꯥꯕ ꯌꯥꯏ video ꯈꯣꯠꯂꯦ ꯊꯥꯕ ꯌꯥꯏ namise ꯚꯤꯗꯤꯑꯣ ꯅꯝꯂꯤꯌꯦ ꯆꯩꯔꯛꯀꯅꯨ ꯍꯥꯏꯕ ꯗꯥꯏꯂꯣग ꯑꯦꯛꯇꯤꯡ ꯇꯧꯕꯤꯔꯛꯑꯣ ꯄ꯭ꯂꯤꯖ ꯖꯦꯅꯤꯕꯥ ꯑꯩꯈꯣꯏ ꯃꯥꯅꯅꯦ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯑꯩꯁꯦ ꯌꯥꯝꯅ ꯇꯁꯦꯡꯅ ꯑꯩꯁꯦ ꯌꯥꯝꯅ ꯈꯔ ꯀꯦꯁꯟꯅꯖꯕ ꯃꯑꯣꯡꯗꯣ ꯑꯗꯨꯝ ꯃꯥꯟꯕꯅꯦꯕ ꯃꯤꯅ ꯑꯩꯅ ꯉꯥꯡꯕ ꯋꯥꯁꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯅꯕꯨꯅꯦ ꯑꯩꯁꯦ ꯃꯋꯥꯁꯦ ꯌꯥꯝ ꯀꯦꯁꯟꯅꯩ ꯃꯋꯥꯁꯦ ꯌꯥꯝꯅ ꯋꯥꯍꯜꯂꯤꯒ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯣ ꯃꯥꯅꯅꯦ ꯑꯩꯅ ꯄꯨꯛ ꯆꯥꯛꯑꯦ ꯈꯣꯠꯂꯦ ꯑꯩꯁꯦ ꯅꯥꯍꯦꯕ ꯌꯥꯝ ꯇꯧꯒꯜꯂꯦꯕ ꯈꯤꯇꯪ ꯅꯥꯕꯗꯀꯣ ꯑꯗꯣ ꯅꯥꯍꯦꯔꯛꯑꯒ ꯃꯥꯏ ꯅꯨꯄꯥ ꯑꯣꯠꯇꯩ ꯇꯩꯅꯦꯅ ꯂꯥꯎꯔꯛꯏꯅꯦꯕ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯑꯗ ꯑꯩꯒꯤ ꯔꯤꯑꯦꯛꯁꯟꯗꯣ ꯚꯤꯗꯤꯑꯣ ꯅꯝꯃꯤꯌꯦ ꯗꯥꯁꯥꯗꯥꯅꯟꯗ ꯁꯣꯡ ꯑꯝꯇ ꯇꯧꯔꯛꯑꯣ ꯗꯗꯥ ꯑꯦꯟ ꯏꯇꯩꯃ ꯄꯥꯝꯕ ꯑꯝꯇ ꯗꯗꯥꯅ ꯀꯔꯤ ꯁꯗꯥꯅꯟꯗꯩ ꯀꯩ ꯏꯁꯩ ꯁꯛ ꯁꯗꯥꯅꯟꯗꯒꯤ ꯏꯁꯩ ꯑꯄꯥꯝꯕ ꯁꯗꯥꯅꯟꯗꯒꯤ ꯑꯁ ꯏꯁꯩꯗꯤ ꯑꯩ ꯀꯥꯏꯗꯒꯤ ꯌꯥꯝ ꯄꯥꯝꯕ ꯂꯩ ꯑꯗꯣ ꯀꯔꯝꯕ ꯆꯦ ꯏꯇꯩꯒ ꯀꯨꯞꯁꯨ ꯆꯥꯕꯒꯤ ꯆꯦꯂꯦꯟꯖ ꯇꯧꯔꯛꯑꯣ ꯑꯦꯁ ꯑꯗꯣ ꯑꯩ ꯀꯨꯞꯁꯨ ꯆꯥꯕꯒꯤ ꯑꯩ ꯀꯨꯞꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃꯗꯤ ꯆꯥꯔꯛꯀꯅꯤ ꯑꯉꯥꯡꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯍꯧꯔꯨ ꯑꯉꯥꯡꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯍꯧꯔꯦ ꯁꯤꯗ ꯂꯥꯛꯑꯝꯃꯦ ꯃꯥ ꯁ꯭ꯀꯨꯜ ꯀꯩꯅꯣ ꯇꯧꯔꯦꯕ ꯃꯣꯏ ꯁꯦꯁꯟ ꯍꯧꯔꯦꯕꯀꯣ ꯁꯦꯁꯟ ꯃꯣꯏ ꯀꯩꯅꯣ ꯇꯧꯕꯤꯗꯣ ꯑꯗꯨ ꯇꯧꯔꯦ ꯑꯗꯨꯒꯤ ꯕꯣꯔꯤꯡꯒꯤ ꯃꯣꯏ ꯑꯣꯖꯥꯅ ꯀꯩꯅꯣ ꯂꯥꯛꯑꯣ ꯁꯦꯁꯟ ꯍꯧꯔꯦ ꯑꯗꯒꯤ ꯀ꯭ꯂꯥꯁ ꯃꯣꯏ ꯀꯩꯅꯣꯁꯨ ꯍꯧꯔꯦꯅ ꯂꯥꯛꯑꯣꯅ ꯂꯩꯍꯧꯔꯦ ꯁꯗꯥꯅꯟꯗꯒꯤ ꯏꯁꯩꯗꯤ ꯀꯔꯤ ꯏꯁꯩ ꯁꯛꯀꯅꯤ ꯗꯛ ꯂꯥꯎ ꯍꯥꯏꯔꯗꯤ ꯍꯦꯛꯇ ꯀꯥꯎꯋꯦꯕ मास्टर सॉरी यार आपका वीडियो कहना दिखाती रहा देखता रहता हूँ भाई माले भाई थैंक यू मेरा वीडियो देखने के लिए आप शेयर कर देना भाई हम भी पेंशन जाने के बाद हमने यही काम करना है यार बताना बता नहीं हुआ सॉरी अरे यार क्या लिख रहा है थोड़ा सही से लिखना मेरे को पढ़ना नहीं आ रहा है क्या क्लास था नीचे नाम दो 5 था मैं Five. हाय Hi, चे Jay. हाय अरे जिनू भाई थोड़ा सा सही से लिखना क्या लिखा है यार मैं पढ़ने में थोड़ा दिक्कत हो रहा है भाई कई मथेल चारगे चेगई ते से कोबी साग चारे तन सिस्टर का तामोगा गी ꯇꯥꯃꯣꯒꯁꯦ ꯑꯩꯈꯣꯏꯔꯣꯝꯗꯩ ꯑꯣꯏ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯅꯪꯅ ꯍꯦꯟꯅ ꯀꯃꯦꯟꯗꯣ ꯆꯠꯈ꯭ꯔꯦ ꯅꯪꯒꯤ ꯈꯨꯄꯥꯗꯨꯅ ꯍꯦꯟꯅ ꯑꯩ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯆꯥꯔꯕꯣ ꯆꯥꯔꯦ ꯆꯦꯆꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏ ꯆꯤꯆꯦ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯆꯦꯆꯦ ꯏꯇꯩꯒꯤ ꯀꯩꯅꯣ ꯅꯨꯡꯁꯤꯁꯦ ꯆꯥꯛꯑꯦ ꯍꯥꯏꯌꯦ ꯍꯥꯏ ꯕ꯭ꯔꯗꯔ ꯍꯥꯏ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯀꯩ ꯃꯊꯦꯜꯅꯣ ꯑꯩꯈꯣꯏ ꯉꯁꯤ ꯀꯣꯕꯤ ꯁꯥꯛ ꯆꯥꯏ कई मथेलनो सी पाग्रे मैम लाइव शेयर तो वीडियो ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯆꯥꯔꯖ ꯇꯧꯔꯤꯁꯤꯗꯤ ꯁꯨꯏꯆ ꯑꯣꯟ ꯇꯧꯗꯕ ngore na dei मैम लाइव ꯑꯩ शेयर ꯉꯁꯥꯏꯗꯒꯤ तꯧꯕꯤꯔꯝꯃꯣ ꯆꯥꯔꯖ लाइव शेयर ꯇꯧꯔꯤꯁꯤꯗꯤ ꯇꯧꯔꯒ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯃꯌꯥꯝ ꯋꯥꯔꯤ ꯀꯥꯟꯅꯔꯝꯗꯔꯦ ꯁꯥꯟꯅꯁꯦ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯃꯇꯦꯛ ꯑꯃ ꯁꯥꯟꯅꯁꯦ ꯏꯝꯐꯥꯜ ꯊꯣꯛꯂꯛꯑꯕꯣ ꯊꯣꯛꯂꯛꯇ꯭ꯔꯤꯌꯦ ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯂꯩꯔ ꯂꯥꯛꯑꯅꯤ ꯀꯩ ꯍꯥꯏꯅꯣ ꯁꯦꯡꯗꯤꯌꯦ ꯀꯩꯅꯣ ꯁꯦꯡꯗ꯭ꯔꯤꯁꯦ सिस्टर ब्रदर एक प्यार का नगमा है वो मला तो सब भाई एक प्यार का नगमा है मौजों के रवाने है जिंदगी और कुछ भी नहीं तेरी
का प्यार का नगमा है ला 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 anh có ai bằng giờ với thầy này tôi đâu ngasi cái hay nó khăn nó sẽ à bray ta hay khang say hi ai làm khang nó gần khang nó nhìn gần đi nè comment bao chế đi chahi kumari sudangai ri hai mo đi chahi tara sure che se chahi kya da yum pal ino yam angang oi na pan ba ma le ai làm nó ngon này dùng pali isay yam phajaye sister hai thank you nang adu phone do ai da có ai cái nó mà thi đi nè mẹ khong na pham ba dai 사다는데기 사이 민정이나 봐. dadana yai phare lovely da and itai ma family dadana itai ma dadana amta cái hay nó comment trong tập ơi không Dadana ay fare. matak check ka Dadana ay fare lovely dada ay tay ma family. Dadana kay dadana amta sa e kay dada please how kay Devil Chandra Thangmay Bandagi ne dada nang noma la ola tay mà sinh vì là cái hình nồng mà phải thôi là cái video sẽ xem gì hay cái gì không đi xem gì sangam ni wifi mai mun ubai or mai một lúc begin net nung ta bây giờ đi không được wifi đi oi rồi thôi chứ adamina nung na lại mình đâu có tay ga na ai giao na lại bao nhiêu có thank you mấy anh cái board đi na để cái board đi asai mara mà có mà sốc cái đó mà ai tarung ta sao đấy ai cái nói tay gì khăn bữa Jije nungaina dum thambi ba mali taina thambi Dr. Popo Waldaroden hoi yum nam gi apokpa khurumbaji kadaida oi bage singjamaida oi bro akoi yum nam gi apokpa di singjamaida oi akoi gi nane ko thobal da oi thobal kaino da hauka da 1996 da po adi 26 subam thok tro akoi lengari sister je akoi ai kaino ne September kaino ne ba 19 ne tai ko ka ching da gi ni ai 26 ma pung phadri 25 tai ka ching dai ni hai mana ita ai ka sing da ne akoi imanabi ka sing da ju imanabi lai imanabi ju lai kaino handak sulong da ni February 18 da luhong ne ma very much Make sure ka you know không đi không ai ko ko me am big de cái camera comment tu đi rồi mang ra ma la ka ni đất thì bây giờ ô thôi lên adulin sak pa khong thang kai na bu to sak la oh hai không thang cả make seng amu me am hai ngang số lẹp ta ngang boring cái hậu rồi không thang cả rồi vậy thì cái manipur isai yam ta de ba haidi manipur isai natana isai je ta ba matam phang de ba nung mà chắc ra cái là ta giao kia là cái đôi ấy yam thi ai mẹ yeah yes it is clear now thank you adidi howzik saying of the dinner horasi seng tri ta hai amana net se khoi di ngai ko ado akoy din net din ngai wifi full ano ni net wa full net ina dum ko yan tawe ta seng na video si yeng di yeng ninge adubu yeng phom khangdre hai ke no ta seng na video si yeng di yeng ninge adubu yeng phom khangdre kai maram gi no saying na net ngai ta bai ra di kham ina ma hoji kai lam da lai ge kai lam da lege hojje akoy UP da lai ching ka wai da gi imana bi lai ge kakching me le kai kaino pukri mapal lai pukri chobo le do adu riga ko bane naming se sonta sal o da dana sadananda
ꯁꯟ ꯑꯝꯇ ꯁꯣꯡ ꯍꯥꯏꯕꯅꯦ ꯗꯗꯥ ꯄ꯭ꯂꯤꯖ ꯍꯥꯏꯌꯦ ꯏꯇꯩꯃ ꯑꯃ ꯍꯥꯏꯌꯣ ꯗꯗꯥꯗ ꯄ꯭ꯂꯤꯖ ꯍꯥꯏꯁꯤꯗꯤ ꯀꯩꯅꯣ ꯁꯛꯂꯣ ꯍꯣꯏ ꯅꯪꯒꯤ ꯍꯣꯏ ꯂꯩꯀꯥꯏꯗꯕꯨ ꯆꯞꯄꯦ ꯆꯦ ꯅꯔꯝꯗꯕꯨ ꯇꯧꯕꯗꯣ ꯑꯩ ꯑꯗꯨꯗꯣ ꯍꯩꯇꯦ ꯁꯛꯑꯣ ꯑꯗꯨꯗꯣ ꯌꯥꯝ ꯌꯨꯄꯤ ꯅꯨꯡꯉꯥꯏꯕꯅꯦ ꯀꯥꯏꯗꯅꯣ ꯌꯨꯄꯤ ꯖꯥꯟꯁꯤꯗꯅꯦ ꯑꯩ ꯏꯁꯩ ꯍꯩꯇꯦ ꯃꯌꯥꯝ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯁꯣꯔꯤ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯣꯔꯤ ꯍꯥꯏꯖꯒꯦ ꯑꯩ ꯏꯁꯩꯗꯤ ꯁꯨꯡꯍꯩ ꯍꯩꯇꯦꯕ ꯏꯁꯩ ꯁꯛꯄꯁꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯗꯣ ꯍꯧꯖꯤꯛꯀꯤ ꯏꯃꯥꯟꯅꯕꯤꯁꯦ ꯃꯣꯏꯔꯥꯡꯊꯦꯝ ꯔꯤꯒꯥ ꯀꯧꯋꯦ ꯃꯣꯏꯔꯥꯡꯊꯦꯝ ꯄ꯭ꯔꯐꯨꯜꯂꯣꯁꯤꯡꯒꯤ ꯃꯆꯥꯅꯨꯄꯤꯅꯦ ꯀꯛꯆꯤꯡ ꯃꯌꯥꯏ ꯂꯩꯀꯥꯏ ꯀꯩꯅꯣ ꯄꯔꯦꯡ ꯍꯥꯏꯔ ꯈꯪꯗꯦ ꯃꯥꯒꯤ ꯑꯦꯗ꯭ꯔꯦꯁ ꯏꯃꯥꯟꯅꯕꯤꯁꯦ ꯂꯨꯍꯣꯡꯗꯣꯔꯦꯕ ꯃꯥꯒꯤ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯗ ꯊꯥꯔꯛꯄꯅꯦ ꯑꯩ ꯂꯣꯟꯁꯦ ꯀꯔꯤ ꯇꯧꯔꯒꯦ ꯆꯦ ꯑꯩ ꯅꯝꯕꯔ ꯄꯤꯔꯛꯀꯦ ꯏꯁꯜꯂꯣ ꯍꯥꯏꯌꯦ ꯍꯥꯏꯔꯛꯑꯣ ꯃꯥ ꯏꯗꯣꯏꯉꯥꯏ ꯂꯩꯔꯦ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯛꯑꯣ ꯍꯣꯏ ꯆꯞꯄꯦ ꯍꯥꯏꯁꯤꯗꯤ ꯕ꯭ꯔꯣꯁꯦ ꯃꯨꯁꯂꯤꯝ ꯌꯥꯝ ꯃꯥꯜꯂꯦ ꯑꯣ ꯃꯥꯏ ꯒꯣꯠ ꯑꯃꯥꯟꯕ ꯑꯃ ꯂꯩꯁꯦ ꯌꯥꯝ ꯐꯩ ꯑꯗꯨꯕꯨ ꯌꯨ ꯑꯩꯗꯤ ꯑꯥꯔ ꯃꯨꯁꯂꯤꯝꯁꯦ ꯃꯁꯛ ꯐꯖꯔꯗꯤ ꯌꯥꯝ ꯐꯖꯕꯅꯤꯀꯣ ꯃꯨꯁꯂꯤꯝꯁꯦ ꯍꯥꯏꯗꯤ ꯃꯨꯁꯂꯤꯝꯁꯦ ꯃꯃꯤꯠ ꯃꯃꯥꯏ ꯍꯥꯏꯗꯤ ꯌꯥꯝ ꯆꯨꯝꯕꯅꯦ ꯑꯗꯣ ꯃꯥꯗꯤ ꯃꯨꯁꯂꯤꯝ ꯑꯣꯏꯔꯁꯨ ꯌꯥꯝ ꯊꯤꯕ ꯃꯨꯁꯂꯤꯝ ꯑꯣꯏꯔꯤ ꯃꯁꯛ ꯌꯥꯝ ꯊꯤ ꯃꯃꯤꯠ ꯌꯥꯝ ꯈꯨꯏ ꯃꯁꯤ ꯃꯨꯁꯂꯤꯝꯁꯦ ꯃꯉꯣꯟꯗ ꯐꯖꯔꯤꯕ ꯃꯈꯨꯠ ꯈꯛꯇꯅꯤ ꯃꯈꯨꯠꯇꯤ ꯈꯨꯆꯥꯎ ꯑꯃꯅꯤ ꯗꯂꯥ ꯕ꯭ꯔꯣꯁ ꯑꯣ ꯌꯥꯔꯦ ꯑꯗꯨ ꯌꯥꯔꯦ ꯃꯌꯥꯝ ꯂꯥꯏꯚ ꯁꯦꯌꯔ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯖꯩ ꯂꯥꯏꯚ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯅꯣꯏ ꯆꯦꯗꯣ ꯃꯃꯤꯡ ꯍꯥꯏꯔꯛꯑꯣ ꯑꯩꯈꯣꯏ ꯍꯥꯏ ꯆꯦ ꯖꯦꯅꯤꯐꯔ ꯑꯗꯨꯗꯤ ꯑꯩꯅ ꯉꯥꯏꯔꯤ ꯉꯁꯤꯁꯨ ꯍꯥꯏꯕ ꯏꯁꯩꯗꯣ ꯁꯛꯂꯛꯑꯣ ꯉꯥꯏꯔꯤ ꯉꯁꯤꯁꯨ ꯇꯧꯗ꯭ꯔꯣ ꯉꯥꯏꯔꯤ ꯉꯁꯤꯁꯨ ꯉꯥꯏꯈꯤꯒꯅꯤ ꯄꯨꯟꯁꯤꯁꯤꯅ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯅꯪꯕꯨ ꯀꯥꯎꯉꯝꯗꯅ ꯅꯪꯕꯨ ꯀꯥꯎꯉꯝꯗꯅ ꯄꯨꯟꯁꯤꯁꯦ ꯅꯪꯒꯤ ꯋꯥꯔꯤ ꯄꯨꯟꯁꯤꯁꯦ ꯅꯪꯒꯤ ꯋꯥꯔꯤꯅꯤ ꯗꯗꯥꯒꯁꯦ ꯀꯥꯏꯗ ꯂꯩꯒꯦ ꯍꯧꯖꯤꯛ ꯌꯨꯄꯤꯗ ꯂꯩ ꯕ꯭ꯔꯣꯒ ꯕ꯭ꯂꯣꯒ ꯆꯦꯒ ꯆꯤꯒꯒꯤ ꯂꯥꯏꯐ ꯂꯥꯏꯐ ꯏꯁꯇꯥꯏꯜ ꯀꯂꯛꯏ ꯀꯂꯛꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯆꯝꯅ ꯂꯩꯕ ꯎꯔꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯆꯥꯟꯅꯅ ꯂꯩꯕ ꯎꯔꯒ ꯎꯔꯒ ꯊꯦꯡꯛ ꯌꯨ ꯑꯣ ꯑꯩꯀꯣ ꯃꯌꯥꯝꯗ ꯀꯩꯅꯣꯝ ꯍꯥꯏꯖꯒꯦ ꯃꯤꯑꯣꯏꯕꯩ ꯄꯨꯟꯁꯤꯁꯤꯕꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯉꯁꯤ ꯁꯤꯕ ꯌꯥꯏ ꯍꯌꯦꯡ ꯁꯤꯕ ꯌꯥꯏ ꯑꯗꯨꯅ ꯑꯗꯨꯒꯤ ꯂꯩꯔꯤꯉꯩꯗ ꯋꯥꯔꯤꯗꯣ ꯁꯨꯡꯉꯥꯏ ꯍꯥꯏꯒꯅꯨ ꯑꯩ ꯌꯥꯝ ꯆꯥꯛꯑꯦ ꯑꯩ ꯁꯤꯕ ꯌꯥꯝ ꯇꯟꯕ ꯃꯤꯅꯦ ꯍꯥꯏꯕ ꯍꯣꯏ ꯑꯗꯨ ꯑꯩꯅ ꯍꯥꯏꯗꯤ ꯍꯤꯡꯉꯤꯉꯩꯗꯀꯣ ꯅꯨꯡꯁꯤꯅꯅ ꯂꯩꯒꯗꯕꯅꯦ ꯅꯨꯡꯁꯤꯅꯗꯅ ꯂꯨꯍꯣꯡꯉꯤꯁꯦ ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯍꯥꯏꯅ ꯍꯣꯏ ꯂꯨꯍꯣꯡꯅꯗꯅ ꯂꯩꯔꯤ ꯑꯗꯒꯤ ꯅꯠꯇ꯭ꯔꯣ ꯅꯨꯡꯉꯥꯏꯅ ꯍꯣꯏ ꯆꯨꯝꯗꯤ ꯂꯩꯒꯗꯕꯅꯦ ꯃꯤ ꯆꯨꯝꯃꯦꯀꯣ ꯂꯥꯏꯐ ꯍꯥꯏꯁꯦ ꯂꯥꯏꯐ ꯅꯨꯡꯉꯥꯏꯅ ꯁꯤꯔꯅꯤ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯕ ꯅꯠꯇꯦ ꯑꯩ ꯁꯤꯕ ꯍꯥꯏꯗꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯏꯁꯥꯅ ꯁꯤꯡꯒꯔ ꯑꯣꯔ ꯋꯥꯠ ꯅꯠꯇꯦ ꯅꯠꯇꯦ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯅꯠꯇꯦ ꯃꯥꯏꯁꯦ ꯁꯨꯝ ꯇꯥꯏꯝ ꯄꯥꯁꯅꯦ ꯌꯨꯝꯒꯤ ꯕꯥꯠꯔꯨꯝ ꯁꯤꯡꯒꯔꯅꯦ ꯈꯃꯣꯠ ꯗꯥ ꯁꯨꯅꯤꯜꯗꯣ ꯅꯣꯏ ꯀꯅꯥꯅꯣ ꯍꯥꯏ ꯁꯨꯅꯤꯜ ꯍꯥꯏꯁꯦ ꯑꯣ ꯋꯥꯡꯄꯣꯛꯄꯤ ꯁꯨꯅꯤꯜꯗꯨꯔꯣ ꯀꯅꯥꯅꯣ ꯁꯨꯅꯤꯟ ꯍꯥꯏꯗꯤ ꯑꯁ ꯆꯥꯛ ꯊꯣꯡꯕ ꯆꯠꯄꯗꯣ ꯑꯣ ꯑꯩꯈꯣꯏ ꯃꯔꯤ ꯃꯇꯥꯗꯤ ꯅꯠꯇꯦ ꯑꯗꯨ ꯗꯥ ꯈꯪꯅꯩ ꯁꯨꯅꯤꯟ ꯍꯣꯏ ꯌꯥꯝ ꯍꯣꯏ ꯍꯣꯏ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯈꯪꯅꯩ ꯄꯦꯜꯂꯦ ꯊꯦꯡꯀ꯭ꯌꯨ ꯆꯤꯆꯦ ꯆꯥꯛ ꯆꯥꯅꯔꯕꯣ ꯆꯥꯔꯦ ꯆꯥꯔꯦ ꯑꯩꯅꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯤꯕ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯎꯖꯗ꯭ꯔꯤꯕ ꯃꯤ ꯁꯤꯔꯒ ꯂꯩꯕꯒꯗꯣ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯑꯩꯈꯣꯏ ꯍꯟꯗꯛ ꯑꯩꯈꯣꯏ ꯕꯕꯥ ꯁꯤꯕꯁꯦ ꯁꯤꯗ ꯈꯛꯇꯅꯦꯕꯀꯣ ꯑꯩ ꯍꯥꯏꯗꯤ ꯁꯨꯡꯊꯥ ꯊꯥꯖꯗꯕꯗꯣ ꯃꯤ ꯍꯥꯏꯕꯁꯦ ꯉꯁꯤ ꯁꯤꯅꯤ ꯍꯧꯖꯤꯛ ꯁꯤꯅꯤ ꯑꯩꯒ ꯑꯩꯈꯣꯏ ꯕꯥꯒ ꯃꯥꯒ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯈꯣꯏ ꯆꯦꯒꯅꯦꯕ ꯑꯩꯈꯣꯏ ꯕꯥ ꯄꯨꯈꯠꯄꯁꯦ ꯗꯣꯛꯇꯔꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯕꯥꯁꯦ ꯃꯥꯗꯤ ꯑꯩꯈꯣꯏ ꯕꯥꯁꯦ ꯍꯥꯏꯗꯤ ꯁꯤꯗꯣꯔꯕ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯤꯠ ꯑꯃ ꯑꯅꯤꯒꯤ ꯃꯃꯥꯡ ꯑꯣꯏꯅꯤꯀꯣ ꯑꯩꯈꯣꯏ ꯕꯥꯅ ꯏꯁꯩ ꯁꯛꯄꯗꯣ ꯑꯩꯈꯣꯏ ꯕꯥꯁꯦ ꯏꯁꯩ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯁꯦꯡꯅ ꯑꯗ ꯍꯥꯏꯗꯤ ꯃꯥꯅ ꯏꯁꯩꯁꯦ ꯑꯩꯈꯣꯏ ꯃꯥꯗ ꯑꯩ ꯏꯁꯩ ꯑꯃꯇ ꯁꯛꯀꯦꯒ ꯍꯥꯏꯔꯒ ꯏꯁꯩꯁꯦ ꯉꯪꯉꯦꯕꯀꯣ ꯃꯥꯅ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯁꯤꯗ ꯁꯤꯕꯒꯤ ꯋꯥꯔꯤ ꯃꯇꯥꯡꯁꯦ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯃꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯒꯗꯕꯅꯦ ꯑꯩꯅ ꯌꯥꯝ ꯅꯤꯡꯉꯝꯖꯍꯧꯗꯕ ꯑꯃ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯕꯥꯁꯦ ꯌꯥꯝ ꯀꯦꯁꯟꯅꯖꯩꯌꯦꯕꯀꯣ ꯀꯦꯒꯜꯂꯦ ꯌꯥꯝꯅ ꯑꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯋꯦꯕꯀꯣ ꯀꯧꯕꯁꯦ ꯑꯩꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯁꯦ ꯈꯨꯝꯃꯒ ꯏꯆꯥꯇꯣꯝꯕꯤ ꯏꯆꯥꯇꯣꯝꯕꯤ ꯑꯗꯨꯝ ꯀꯧꯕꯁꯦ ꯑꯩꯅ ꯌꯥꯝ ꯀꯧꯃꯜꯂꯦ ꯅꯪ ꯈꯨꯝꯃꯣꯏꯅ ꯑꯩꯅ ꯈꯨꯝꯗꯦꯕ ꯑꯗꯨꯝ ꯃꯥꯗꯤ ꯑꯩꯁꯦ ꯀꯧꯔꯝꯃꯒ ꯃꯤꯅꯤꯠ ꯑꯃꯅꯤ ꯂꯩꯔꯒ ꯑꯗꯨꯝ ꯃꯥꯁꯦ ꯂꯩꯇ꯭ꯔꯦꯕꯀꯣ ꯂꯩꯇꯕꯁꯦ ꯑꯩꯅ ꯈꯜꯂꯦ ꯍꯥꯏꯗꯤ ꯃꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯔꯤꯉꯩ ꯄꯨꯟꯁꯤ ꯃꯇꯦꯛ ꯈꯔꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯒꯗꯕꯅꯦꯕ ꯍꯥꯏꯗꯤ ꯈꯪꯗꯦꯕ ꯑꯝꯇ
ꯅꯠꯇꯦ ꯌꯦ ꯊꯧꯕꯥꯜꯒꯤꯗꯨꯅꯦ ꯗꯥ ꯁꯨꯅꯤꯜ ꯍꯥꯏ ꯊꯧꯕꯥꯜꯗ ꯀꯅꯥ ꯂꯩꯒꯦ ꯗꯥ ꯁꯨꯅꯤꯜ ꯀꯧꯕ ꯆꯦ ꯕꯥꯃꯣꯡꯒꯤ ꯀꯥ ꯁꯨꯅꯤꯟꯗꯨꯔꯣ ꯆꯦ ꯑꯉꯥꯡꯒꯗꯤ ꯂꯥꯛꯇ꯭ꯔꯣ ꯍꯥꯏ ꯑꯉꯥꯡ ꯕꯣꯔꯗꯤꯡꯗ ꯂꯩꯈ꯭ꯔꯦ ꯃꯣꯏ ꯁꯦꯁꯟ ꯍꯧꯔꯦꯅ ꯑꯗꯩ ꯁꯤꯗ ꯂꯩꯒꯗꯧꯗꯣ ꯃꯥ ꯁꯤꯗ ꯂꯩꯕꯗꯣ ꯑꯩꯕꯨ ꯍꯧꯖꯤꯛ ꯖꯨꯟꯗ ꯄꯦꯟꯁꯤꯟ ꯊꯣꯛꯇꯧꯔꯕꯅꯤꯅ ꯁꯤꯗ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯈꯣꯠꯄꯗꯣ ꯑꯗꯨꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯥ ꯃꯐꯝ ꯌꯥꯝ ꯆꯦꯟꯖ ꯇꯧꯔꯅꯤꯅ ꯑꯗꯨꯒꯤ ꯃꯥꯗ ꯑꯦꯗꯃꯤꯁꯟ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯆꯦ ꯌꯨꯄꯤꯗ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯥꯏ ꯅꯨꯡꯉꯥꯏꯌꯦ ꯌꯨꯄꯤꯗ ꯂꯩꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯥꯕꯒꯤ ꯋꯥꯔꯤ ꯁꯥꯒꯨꯝꯁꯤ ꯁꯤꯕꯒꯤ ꯋꯥꯔꯤ ꯁꯥꯒꯨꯝꯁꯤ ꯑꯣ ꯅꯨꯡꯉꯥꯏꯕꯅꯤ ꯑꯩ ꯁꯤꯕꯗꯤ ꯌꯥꯝ ꯀꯤꯖꯩ ꯑꯃꯨꯛ ꯐꯥꯎ ꯎꯖꯗ꯭ꯔꯤ ꯑꯩꯁꯨꯅꯦꯃꯦ ꯑꯗꯨꯅꯦ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯁꯤꯕꯒꯤ ꯍꯥꯏꯕ ꯃꯥꯜꯂꯦ ꯑꯩ ꯆꯥꯕꯒꯤ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯊꯤꯅ ꯑꯁ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯄꯨꯟꯁꯤꯗ ꯑꯗꯨꯝ ꯅꯤꯡꯉꯝꯗꯅ ꯂꯩꯍꯧꯔꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯍꯤꯡꯉꯤꯉꯩ ꯄꯨꯟꯁꯤ ꯃꯇꯦꯛꯁꯦ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯔꯩ ꯑꯔꯩꯕ ꯆꯥꯃꯤꯟꯅꯗꯅ ꯈꯟꯅꯗꯕꯤ ꯁꯥꯎꯅꯗꯕꯤ ꯈꯠꯅꯕ ꯍꯧꯔꯒꯅ ꯆꯨꯕ ꯊꯤꯟꯀꯠꯄꯤ ꯇꯧꯔꯒ ꯍꯤꯡꯒꯗꯕꯅꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯅꯣꯛꯀꯅꯨ ꯈꯥꯃꯣꯁ ꯈꯠꯅꯕꯁꯤꯗꯤ ꯍꯣꯏ ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯗꯤ ꯆꯐꯨ ꯎꯌꯥꯟꯐꯧꯗ ꯋꯥꯏꯅꯩ ꯍꯥꯏꯗꯤ ꯑꯁ ꯂꯩꯅꯦ ꯑꯩ ꯃꯥꯒ ꯁꯨꯡꯈꯠ ꯈꯠꯅꯔꯣꯏꯅ ꯈꯟꯈꯤ ꯅꯣꯡꯃꯀꯣ ꯍꯦꯄꯤ ꯐꯦꯃꯤꯂꯤ ꯑꯣꯏꯌꯣ ꯑꯩꯅ ꯗꯗꯥ ꯑꯩꯅ ꯃꯤ ꯊꯦꯡꯀ꯭ꯌꯨ ꯑꯝꯇꯒ ꯗꯗꯥ ꯋꯥꯔꯤ ꯁꯤꯅ ꯁꯥꯟꯅꯔꯣꯏ ꯌꯥꯝ ꯐꯩ ꯈꯟꯈ꯭ꯔꯤꯁꯦ ꯈꯣꯠꯁꯤ ꯃꯥꯅ ꯅꯣꯡꯃ ꯑꯩꯒꯤ ꯐꯣꯟ ꯑꯦꯝ ꯑꯥꯏ ꯅꯣꯠ 7 ꯄ꯭ꯔꯣ ꯂꯩꯕꯗ ꯉꯥꯏꯔꯤꯕ ꯑꯃꯅ ꯀꯥꯡꯊꯣꯟꯗ ꯀꯟꯊꯠꯂꯒ ꯀꯣꯟ ꯊꯦꯛꯄ ꯗꯗꯥꯁꯦ ꯌꯥꯝ ꯐꯩꯀꯣ ꯆꯦ ꯍꯥꯏ ꯐꯩꯌꯦ ꯃꯥꯕꯨꯗꯤ ꯌꯥꯝ ꯐꯩ ꯌꯥꯝ ꯐꯕ ꯅꯨꯄꯥꯅꯤ ꯍꯣꯏ ꯃꯃꯤꯠ ꯈꯔ ꯈꯨꯕꯩ ꯋꯥꯅꯤ ꯀꯞꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯆꯦ ꯅꯣꯛꯄ ꯑꯣꯏꯅ ꯀꯩ ꯍꯥꯏꯅꯣ ꯁꯥꯏ ꯀꯥꯝꯕꯤꯌꯣ ꯗꯥꯏꯂꯣꯛꯇꯣ ꯁꯥꯏꯌꯦ ꯇꯧ ꯀꯝꯕꯤꯌꯣ ꯁꯥꯏ ꯀꯥꯝꯕꯤꯌꯣ ꯑꯗꯣ ꯁꯥꯏ ꯁꯥꯏꯌꯦ ꯀꯝꯕꯤꯌꯣ ꯁꯥꯏꯌꯦ ꯀꯥꯝꯕꯤꯌꯣ ꯑꯗꯣ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯃꯁꯦꯟ ꯁꯥꯟꯅꯕꯗ ꯍꯥꯟꯅ ꯌꯥꯎꯈ꯭ꯔꯕꯅꯦꯕ ꯚꯥꯏꯔꯦꯜ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯗꯨ ꯚꯥꯏꯔꯦꯜꯗꯣ ꯈꯔ ꯂꯩꯔꯒ ꯆꯠꯂꯛꯑꯦꯀꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤꯁꯦ ꯖꯤꯅꯤꯃꯥꯅ ꯁꯥꯏꯌꯦ ꯀꯝꯕꯤꯌꯣ ꯇꯧꯕꯗꯣ ꯌꯥꯝ ꯄꯛꯇꯦ ꯑꯩꯗꯤ ꯉꯝꯃꯔꯣꯏꯗ ꯅꯕꯥꯅꯤꯁꯤ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯅꯨꯡꯁꯤꯅꯕ ꯃꯥꯜꯂꯦ ꯍꯥꯏꯗꯣꯏ ꯃꯥꯜꯂꯦꯀꯣ ꯅꯨꯡꯁꯤꯅꯩ ꯑꯩ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯅꯨꯄꯤ ꯃꯥꯏ ꯅꯨꯄꯥ ꯑꯗꯨꯝ ꯅꯨꯡꯁꯤꯅꯩꯀꯣ ꯅꯨꯡꯁꯤꯅꯕꯕꯨꯗꯤ ꯑꯗꯨ ꯑꯩ ꯃꯥ ꯌꯥꯝ ꯅꯨꯡꯁꯤ ꯃꯥ ꯑꯩ ꯆꯥꯛ ꯅꯨꯡꯁꯤꯕꯅꯦ ꯌꯥꯝ ꯆꯥꯔꯕꯣ ꯑꯗꯨꯅ ꯑꯩꯅꯁꯨ ꯃꯥ ꯇꯥꯂꯨ ꯂꯥꯏꯁ꯭ꯔꯝ ꯆꯥꯔꯦ ꯆꯥꯛ ꯆꯥꯔꯦ ꯑꯩꯈꯣꯏ ꯀꯣꯕꯤ ꯁꯥꯛ ꯆꯥꯏ ꯕꯣꯔꯥꯁꯨ ꯍꯧꯋꯤ ꯕꯣꯔꯥꯗꯤ ꯃꯥꯅ ꯍꯧꯔꯒ ꯑꯩ ꯂꯣꯏ ꯆꯥꯊꯣꯛꯑꯦ ꯃꯥ ꯑꯃꯨꯛ ꯆꯥꯍꯧꯗꯦ ꯍꯥꯏꯗꯤ ꯑꯩ ꯉꯁꯤ ꯗ꯭ꯔꯤꯡ ꯈꯔ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩ ꯂꯣꯏ ꯆꯥꯊꯣꯛꯄꯅꯤ ꯃꯥ ꯕꯣꯔꯥ ꯍꯧꯔꯒ ꯇꯜ ꯍꯧꯔꯤꯉꯩ ꯑꯩ ꯕꯣꯔꯥ ꯂꯣꯏ ꯆꯥꯊꯣꯛꯄꯅꯤ ꯃꯥ ꯄꯨꯔꯥ ꯆꯥꯊꯣꯛꯈ꯭ꯔꯦ ꯃꯥꯅ ꯂꯣꯏꯅꯃꯛ ꯌꯥꯝ ꯅꯨꯡꯁꯤꯅꯕꯅꯦ ꯑꯗꯨꯏ ꯗꯥꯏꯂꯣꯛꯇꯣ ꯑꯣ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯍꯥꯏꯕ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯩꯗꯃꯛꯇ ꯆꯦ ꯗꯗꯥꯁꯦ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯃꯃꯤꯠ ꯌꯥꯝꯂꯛꯄ꯭ꯔꯣ ꯆꯩ ꯃꯥꯁꯦ ꯆꯦꯆꯦꯗꯤ ꯃꯃꯤꯠꯇꯤ ꯅꯨꯄꯥ ꯌꯥꯝꯃꯛꯇꯦ ꯀꯌꯥ ꯆꯦꯆꯦꯗꯤ ꯅꯨꯄꯥ ꯀꯌꯥ ꯀꯣꯏꯔꯒꯦ ꯑꯩꯗꯤ ꯅꯨꯄꯥ ꯌꯥꯝ ꯀꯣꯏꯔꯛꯑꯦ ꯅꯨꯄꯥ ꯌꯥꯝ ꯀꯣꯏꯕ ꯑꯗꯣ ꯑꯩ ꯅꯨꯄꯤ ꯅꯨꯄꯥ ꯌꯥꯝ ꯈꯨꯅꯣꯛꯁꯦ ꯀꯣꯏꯔꯦ ꯌꯥꯝ ꯍꯥꯏꯁꯦ ꯄꯦꯟꯅ ꯅꯣꯛꯑꯦ ꯅꯨꯄꯥꯁꯦ ꯑꯃ ꯀꯣꯏꯅꯉꯩꯗ ꯑꯃ ꯅꯟꯁꯤꯟꯅꯔꯒꯗꯤ ꯀꯣꯏꯔꯛꯇꯦ ꯑꯩꯅ ꯅꯨꯄꯥꯁꯦ ꯌꯥꯝ ꯑꯗꯨꯝ ꯍꯥꯏꯗꯤ ꯐꯖꯅ ꯑꯗꯨꯝ ꯈꯪꯅꯔꯛꯑꯦꯕꯀꯣ ꯑꯩ ꯅꯨꯄꯥ ꯑꯃ ꯀꯣꯏꯅꯉꯩꯗ ꯅꯨꯄꯥ ꯑꯃ ꯂꯣꯟꯁꯤꯟꯅꯔꯒ ꯏꯁ ꯃꯥ ꯑꯃ ꯀꯣꯏꯅ ꯃꯥ ꯑꯃ ꯀꯣꯏꯅꯒ ꯇꯧꯕꯗꯣ ꯑꯩ ꯇꯧꯔꯛꯇꯦꯕ ꯑꯗꯨꯒ ꯍꯥꯏ ꯍꯥꯏ ꯍꯥꯏꯁꯤꯗꯤ ꯈꯨꯅꯣꯛꯁꯦ ꯌꯥꯝ ꯄꯦꯟꯅ ꯅꯣꯛꯑꯦ ꯍꯥꯏ ꯅꯣꯏ ꯅꯄꯥ ꯍꯥꯏ ꯍꯥꯏ ꯍꯥꯏꯁꯤꯗꯤ ꯍꯥꯏ 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 ꯑꯩꯗꯤ ꯅꯨꯄꯥ ꯑꯗꯨꯝ ꯈꯪꯗꯤ ꯈꯪꯅꯔꯦ ꯑꯗꯨꯒꯅꯦ ꯀꯩꯅꯣ ꯇꯧꯕ ꯑꯩꯁꯦ ꯌꯥꯝ ꯀꯥꯔꯟ ꯇꯥꯏꯌꯦꯕ ꯅꯨꯄꯥꯁꯦ ꯎꯅꯕ ꯆꯠꯂꯦꯗꯅꯀꯣ ꯑꯩꯅ ꯄꯥꯝꯗꯕ ꯅꯨꯄꯥꯗꯤ ꯍꯦꯛꯇ ꯀꯥꯏꯅ ꯊꯣꯛꯄ ꯑꯗꯨꯒ ꯅꯨꯄꯥꯅ ꯄꯥꯝꯃꯛꯇꯕ ꯑꯣꯏ ꯑꯩ ꯅꯣꯡꯃ ꯌꯥꯝ ꯇꯟꯕ ꯑꯩ ꯄꯨꯟꯁꯤꯗ ꯌꯥꯝ ꯇꯟꯕ ꯑꯃ ꯊꯣꯛꯈꯤ ꯑꯗꯨꯗꯣ ꯑꯩꯅ ꯀ꯭ꯂꯥꯁ 9 ꯀꯥꯕ ꯆꯍꯤꯗ ꯑꯣꯏꯔꯒꯅꯦꯕ ꯑꯩ ꯌꯥꯝ ꯄꯥꯔꯛꯑꯦꯕꯀꯣ ꯍꯨꯏꯠ ꯍꯨꯏꯠ ꯂꯥꯎꯋꯦ ꯈꯨꯖꯦꯡ ꯀꯥꯏꯗ ꯑꯝꯇ ꯌꯥꯎꯗꯦ ꯅꯨꯡꯁꯤꯠꯅꯒ ꯍꯨꯝꯕꯗ ꯄꯥꯏꯔꯛꯑꯦꯕꯀꯣ ꯑꯩꯁꯦ ꯃꯌꯥꯝꯅ ꯍꯧꯖꯤꯛꯄꯨꯗꯤ ꯊꯥꯖꯔꯔꯣꯏ ꯍꯧꯖꯤꯛ ꯅꯍꯥꯟꯋꯥꯏꯗꯤ ꯌꯥꯝ ꯄꯥꯔꯛꯑꯦꯕ ꯑꯩꯁꯦ ꯑꯗ ꯈꯔ ꯑꯗꯨꯝ ꯑꯩꯁꯦ ꯃꯨꯔꯛꯑꯦꯕꯀꯣ ꯑꯩ ꯋꯥꯔꯤꯔꯅꯦꯕꯣ ꯑꯩꯁꯦ ꯌꯥꯏꯔꯤꯄꯣꯛꯇꯩ ꯅꯨꯄꯥ ꯑꯃ ꯀꯣꯏꯅꯔꯝꯃꯦꯕ ꯃꯃꯤꯡꯗꯤ ꯍꯥꯏꯔꯣꯏ ꯑꯩ ꯌꯥꯝ ꯏꯀꯥꯏꯗ ꯑꯗ ꯅꯨꯄꯥꯁꯦ ꯇꯁꯦꯡꯅ ꯑꯦꯐꯕꯤꯗꯩ ꯈꯪꯅꯕꯀꯣ ꯑꯗꯨꯏ ꯅꯨꯄꯥꯁꯦ ꯈꯪꯅꯕꯁꯤꯗ ꯎꯅꯕ ꯆꯠꯄꯁꯤꯗ ꯍꯋꯥꯏ ꯑꯃ ꯁꯨꯃꯥꯏꯅ ꯁ꯭ꯋꯥꯏꯗ ꯇꯞ ꯂꯥꯎ ꯅꯞꯄꯒ ꯁꯨꯃꯥꯏꯅ ꯃꯦꯗꯤ ꯑꯣꯏꯅ ꯃꯦꯗꯤ ꯑꯀꯛꯄꯒ ꯑꯣꯏꯅ ꯁꯦꯠꯂꯒ ꯐꯨꯜ ꯑꯣꯏꯕꯤꯒꯗꯣ
ꯕꯦꯕꯤ ꯐ꯭ꯂꯣꯒꯤ ꯇꯥꯏꯞ ꯇꯧꯕꯤꯗꯣ ꯑꯗꯨ ꯌꯥꯝ ꯆꯠꯅꯔꯝꯃꯤꯅ ꯉꯍꯥꯟꯋꯥꯏ ꯑꯗꯨꯗꯣ ꯑꯗꯨꯝ ꯁꯦꯠꯂꯒ ꯂꯦꯒꯦꯟꯁ ꯑꯃ ꯁꯦꯠꯂꯒ ꯏꯁꯥꯗꯤ ꯄꯥꯇ꯭ꯔꯤꯛ ꯄꯥꯔꯒ ꯃꯨꯔꯒ ꯊꯤꯔꯕꯀꯣ ꯅꯨꯄꯥꯁꯤꯅ ꯎꯅꯔꯒ ꯅꯣꯡ ꯅꯤꯅꯤ ꯎꯅꯔꯒ ꯀꯥꯏꯅꯈꯤꯕ ꯑꯃ ꯌꯥꯎꯏ ꯌꯥꯎꯏ ꯏꯀꯥꯏꯗ ꯑꯗꯨ ꯈꯛꯇꯅꯦ ꯅꯨꯄꯥꯅ ꯑꯩꯉꯣꯟꯗ ꯀꯥꯏꯅꯈꯤꯕꯁꯦ ꯑꯇꯩꯗꯤ ꯑꯩꯅ ꯄꯥꯝꯗꯕꯩ ꯀꯥꯏꯅꯕꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯨꯄꯥꯅ ꯀꯥꯏꯅꯈꯤꯕ ꯍꯥꯏꯗꯣ ꯑꯗꯨ ꯅꯨꯄꯥꯗꯣ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯥꯅꯦ ꯃꯃꯤꯡꯁꯨ ꯀꯥꯎꯈ꯭ꯔꯦ ꯁꯤꯒꯤ ꯌꯥꯝ ꯄꯔꯐꯦꯛ ꯑꯣꯏꯕ ꯀꯄꯜ ꯕ꯭ꯔꯗꯔꯗꯤ ꯅꯨꯄꯤ ꯀꯌꯥ ꯈꯪꯅꯔꯛꯀꯦ ꯍꯥꯏꯕꯅꯦ ꯃꯥꯏ ꯑꯁ ꯑꯃꯐꯥꯎ ꯈꯪꯅꯔꯛꯇꯦ ꯑꯃ ꯑꯅꯤ ꯈꯛꯅꯤ ꯅꯣꯏ ꯑꯅꯤꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯃꯥꯒꯤ ꯔꯣꯖꯦꯟ ꯑꯩꯒꯤ ꯏꯆꯟꯅꯨꯄꯥ ꯃꯥꯗꯤ ꯅꯨꯄꯤꯁꯦ ꯃꯦꯠ ꯐꯣꯔ ꯏꯠꯁ ꯑꯥꯔꯃꯤ ꯑꯗꯔ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯅꯨꯄꯤ ꯗꯗꯥꯒ ꯀꯣꯏꯃꯤꯟꯅꯔꯛꯇꯦ ꯆꯦꯆꯦꯒ ꯁꯤ ꯀꯥꯏꯗ ꯂꯩꯒꯦ ꯍꯧꯖꯤꯛ ꯌꯨ ꯄꯤꯗ ꯂꯩ ꯅꯨꯄꯤꯗ ꯒꯨꯗ ꯒꯨꯗ ꯅꯥꯏꯠ ꯅꯥꯏꯠ ꯁꯤꯁꯇꯔ ꯁꯤꯁꯇꯔ ꯇꯥꯃꯣ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯒꯨꯗ ꯗ꯭ꯔꯤꯝ ꯅꯥꯏꯠ ꯑꯗꯣ ꯑꯩ ꯈꯪꯗ꯭ꯔꯤꯉꯩꯗ ꯀꯣꯏꯅꯔꯝꯒꯅꯤꯗ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯣꯏ ꯑꯅꯤꯁꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯂꯩꯁꯥꯔꯤꯉꯩꯗ ꯅꯨꯄꯥ ꯌꯥꯝ ꯀꯣꯏꯔꯁꯨ ꯏꯇꯥ ꯍꯧꯖꯤꯛꯇꯤ ꯀꯣꯏꯕ ꯌꯥꯗꯦꯀꯣ ꯌꯥꯗꯦꯀꯣ ꯅꯣꯏ ꯁꯥꯏꯗ ꯌꯥꯝ ꯐꯕ ꯃꯥꯜꯂꯦ ꯃꯥꯜꯂꯦ ꯃꯕꯨꯛ ꯌꯥꯝ ꯆꯞꯄ ꯃꯥꯜꯂꯦ ꯏꯪꯕ ꯃꯥꯜꯂꯦ ꯍꯧꯖꯤꯛꯇꯤ ꯀꯣꯏ ꯌꯥꯄꯣꯠꯇꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥꯅꯁꯨ ꯏꯐ ꯐꯖꯔꯦ ꯃꯌꯥꯝꯁꯨ ꯕ꯭ꯔꯣꯒ ꯑꯗꯣ ꯃꯥꯅꯦ ꯁꯤꯁꯇꯔꯒꯁꯦ ꯍꯟꯗꯛꯁꯦ ꯌꯥꯝ ꯊꯤꯖꯤꯜꯂꯦ ꯃꯕꯨꯛꯀ ꯌꯥꯝ ꯀꯪꯁꯤꯜꯂꯦ ꯄꯥꯝꯃꯛꯇ꯭ꯔꯦ ꯁꯨꯝ ꯁꯨꯝ ꯕ꯭ꯔꯣꯒ ꯁꯤꯁꯇꯔꯒꯁꯦ ꯌꯥꯝ ꯆꯥꯅꯩꯌꯦ ꯑꯗꯨꯝ ꯅꯨꯡꯁꯤꯅꯅ ꯂꯩꯌꯣ ꯍꯣꯏ ꯅꯪꯅ ꯂꯩꯒꯅꯤ ꯃꯕꯨꯛꯇꯣ ꯑꯝꯇ ꯆꯦꯆꯦꯒ ꯌꯦꯡꯍꯟꯒꯦ ꯅꯕꯨꯛꯇꯣ ꯑꯝꯇ ꯗꯗꯥꯒꯁꯦ ꯌꯥꯝ ꯌꯦꯡꯍꯟꯒꯦ ꯅꯨꯡꯁꯤ ꯊꯦꯡꯀ꯭ꯌꯨ ꯍꯥꯏ ꯄꯨꯛꯅ ꯅꯕꯨꯛ ꯅꯪ ꯌꯦꯡꯍꯟꯒꯦ ꯑꯩ ꯃꯌꯥꯝ ꯑꯩꯁꯦꯀꯣ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯎꯕꯗꯨꯗꯒꯤ ꯑꯩꯁꯦ ꯃꯥ ꯑꯦꯛꯁꯔꯁꯥꯏꯁ ꯂꯝꯖꯦꯟꯒꯨꯝꯕ ꯇꯧꯕ ꯆꯦꯟꯕ ꯈꯣꯠꯄꯁꯦ ꯑꯁ ꯑꯩ ꯉꯝꯗ꯭ꯔꯦ ꯂꯝꯖꯦꯜ ꯌꯥꯝ ꯆꯦꯜꯂꯦꯕ ꯑꯩ ꯐꯤꯠ ꯌꯥꯝ ꯊꯝꯕꯅꯤꯗ ꯅꯍꯥꯟꯋꯥꯏꯗꯤꯀꯣ ꯁꯨꯇꯤ ꯂꯥꯛꯄꯁꯦ ꯊꯥꯔꯇꯤ ꯐꯥꯏꯚ ꯆꯍꯤ ꯍꯨꯃꯥꯡꯁꯦ 35 ꯏꯌꯔꯁ ꯁꯨꯔꯕꯅꯦꯕ ꯑꯩ ꯃꯌꯥꯝꯅ ꯍꯨꯃꯥꯡꯁꯦ ꯄꯨꯂꯞ ꯄꯨꯂꯞ ꯂꯨꯞꯄꯒꯅꯦ ꯆꯦꯟꯕꯅꯦ ꯍꯧꯖꯤꯛꯇꯤ ꯈꯣꯡꯗꯣ ꯆꯦꯟꯕ ꯉꯝꯗ꯭ꯔꯕꯅꯦ ꯑꯦꯛꯁꯔꯁꯥꯏꯁꯇꯣ ꯀꯌꯥ ꯇꯧꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩ 35 ꯏꯌꯔꯁ ꯁꯨꯔꯕꯅꯦ ꯃꯌꯥꯝ ꯑꯗꯨꯀꯣ ꯑꯩꯁꯦ ꯃꯦꯟꯇꯦꯟꯗꯤ ꯐꯖꯅ ꯇꯧꯖꯕꯅꯦ ꯑꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕꯗ ꯑꯩ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯋꯥꯔꯦ ꯑꯗꯨꯅ ꯋꯥꯕꯩ ꯀꯩꯁꯨ ꯅꯠꯇꯕ ꯀꯥꯏꯗꯦꯗ ꯈꯣꯡꯁꯦ ꯆꯦꯟꯕ ꯆꯠꯄ ꯉꯝꯗ꯭ꯔꯦꯕ ꯀꯩꯁꯨ ꯆꯦꯒ ꯗꯗꯥꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯒꯤ ꯍꯁꯕꯦꯟꯒ ꯑꯩꯒꯤ ꯍꯁꯕꯦꯟꯒ ꯃꯥꯟꯅꯕꯅ ꯇꯥꯃꯣꯁꯦ ꯍꯥꯏ ꯃꯤ ꯑꯗꯨ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯃꯥꯏ ꯅꯨꯄꯤꯅ ꯃꯥꯏ ꯃꯥꯏ ꯅꯨꯄꯤꯕꯨ ꯂꯨꯅ ꯊꯝꯕꯤꯒꯗꯕꯅꯦ ꯍꯥꯏꯕꯗꯤ ꯏꯃꯥ ꯏꯄꯥ ꯗꯗꯥꯁꯤ ꯅꯨꯡꯁꯤꯕ ꯏꯆꯤꯜ ꯃꯁꯛ ꯏꯅꯥꯎ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯌꯥꯝꯗꯣ ꯐꯖꯩꯌꯦ ꯆꯤꯆꯦ ꯊꯥꯗꯣꯛꯑꯒ ꯃꯃꯤꯠ ꯈꯨꯈ꯭ꯔꯕ ꯃꯌꯥꯝꯁꯤꯒꯤ ꯃꯅꯥꯛꯇ ꯉꯁꯤꯒꯤ ꯂꯥꯛꯏꯕꯅꯤ ꯉꯁꯤꯒꯤ ꯆꯦꯆꯦꯅ ꯇꯧꯕ ꯄ꯭ꯔꯦꯡꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏꯌꯦ ꯁꯤ ꯀꯩ ꯀꯥꯟꯒ꯭ꯔꯦ ꯅꯨꯄꯥ ꯕꯤꯔꯦꯟꯗ꯭ꯔ ꯅꯨꯄꯥ ꯀꯣꯏꯕ ꯁꯥꯕꯩ ꯄ꯭ꯔꯦꯡꯀ ꯗꯗꯥꯅ ꯌꯨꯝꯗ ꯆꯠꯂꯣ ꯍꯥꯏꯕꯗꯣ ꯆꯦ ꯀꯩ ꯐꯥꯎꯒꯦ ꯑꯩꯗꯤ ꯑꯁ ꯅꯣꯛꯅꯤꯡꯕꯁꯦ ꯑꯩꯅ ꯅꯣꯛꯅꯤꯡꯕꯗꯤ Both are ꯅꯣꯛꯄ very ꯈꯥꯡꯕꯗ simple, funny, jolly, caring, clean and hard. ꯑꯩꯗꯤ ꯀꯣ ꯇꯁꯦꯡꯅꯀꯣ Thank ꯑꯣꯏꯗꯕ ꯉꯥꯡꯕꯁꯦ ꯌꯥꯝ you. ꯅꯣꯛꯆꯅꯤꯡꯉꯦꯕ ꯑꯩꯗꯤ ꯈꯥꯡꯕ ꯉꯝꯗꯕ ꯑꯩꯒꯤ ꯃꯍꯧꯁꯥꯗꯒꯤ ꯍꯩꯅꯕꯤ ꯑꯃ ꯂꯩꯌꯦꯕ ꯁꯤꯁꯦ ꯑꯩ ꯍꯦꯛ ꯑꯣꯏꯗꯕ ꯉꯥꯡꯉꯗꯤ ꯑꯩꯗꯤ ꯄꯨꯛꯅꯣꯛꯇ ꯅꯣꯛꯅꯤꯡꯉꯦꯕ ꯑꯗꯨꯅꯅꯦ ꯑꯩ ꯅꯣꯛꯅꯤꯡꯕ ꯈꯥꯡꯕꯁꯦ ꯑꯗꯒꯤ ꯑꯩꯒ ꯁꯨꯝ ꯏꯆꯝ ꯆꯝ ꯈꯪꯅꯕꯅꯦ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯅꯞꯁꯤꯜꯂꯛꯑꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯐꯣꯟ ꯀꯥꯏꯔꯗ꯭ꯔꯅ ꯑꯩ ꯄꯥꯈꯠꯄꯁꯦ ꯑꯩꯗꯤ ꯐꯨꯕꯩꯗꯤ ꯀꯌꯥ ꯐꯨꯔꯣꯏꯗꯤ ꯑꯗꯨꯝ ꯈꯪꯉꯦꯕꯀꯣ ꯑꯩꯅ ꯈꯜꯂꯤꯁꯦ ꯐꯣꯟ ꯀꯥꯏꯒꯗ꯭ꯔꯥ ꯑꯗꯨꯏꯅꯦ ꯑꯩꯅ ꯐꯣꯟꯗꯣ ꯄꯤꯔꯛꯑꯣ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤ ꯌꯥꯝ ꯗꯗꯥꯒ ꯏꯇꯩꯃꯒꯁꯦ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯥꯛ ꯆꯥꯕꯤꯔꯕꯣ ꯍꯧꯖꯤꯛ ꯉꯁꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯀꯣꯕꯤ ꯁꯥꯛ ꯆꯥꯔꯦ ꯅꯣꯏ ꯑꯅꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯏꯇꯥ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯃꯁꯨ ꯑꯥꯔꯃꯤ ꯑꯣꯏ ꯁꯤꯂꯣꯡꯗ ꯇꯥꯏ ꯃꯣꯏꯁꯨ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯆꯠꯈ꯭ꯔꯦ ꯃꯈꯣꯏꯕꯨꯁꯨ ꯌꯥꯝ ꯃꯤꯁ ꯇꯧꯋꯤ ꯅꯣꯏ ꯎꯔꯒ ꯑꯁ ꯌꯨꯝꯁꯦ ꯌꯥꯝ ꯂꯩꯅꯤꯡꯉꯤꯀꯣ ꯉꯍꯥꯟꯋꯥꯏꯀꯣ ꯆꯠꯇ꯭ꯔꯤꯉꯩꯗꯅꯅꯦ ꯌꯥꯝ ꯆꯠꯅꯤꯡꯕ ꯍꯥꯏꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯁꯤꯁꯦ ꯑꯥꯔꯃꯤ ꯑꯣꯏꯕ ꯅꯨꯄꯥꯒꯤ ꯅꯨꯄꯤꯅꯗꯤ ꯈꯪꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯣꯏꯗꯤ ꯑꯥꯔꯃꯤ ꯑꯣꯏꯕ ꯃꯤꯁꯤꯡꯁꯦ ꯍꯥꯏꯗꯤ ꯀꯨꯏꯅ ꯀꯨꯏꯅ ꯁꯨꯝ ꯍꯥꯏꯗꯤ ꯌꯨꯝꯗ ꯂꯩꯃꯤꯟꯅꯕ ꯐꯪꯗ꯭ꯔꯒ ꯁꯨꯝ ꯊꯣꯛꯂꯛꯄꯅꯤꯅ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦꯕꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯃꯣꯏ ꯆꯠꯂꯝꯗꯥꯏꯒꯁꯦ ꯅꯣꯡ ꯋꯥꯠꯂꯤꯉꯩꯗꯩ ꯑꯍꯤꯡꯒ ꯇꯨꯝ ꯌꯥꯕꯖꯥꯠ ꯅꯠꯇꯦ ꯍꯥꯏꯗꯤ ꯆꯠꯂꯝꯗꯥꯏ ꯅꯣꯡ ꯅꯤꯅꯤꯁꯤꯗꯁꯨꯅꯦ ꯅꯨꯃꯤꯠꯀꯁꯦ ꯄꯪꯇꯥꯗꯒ ꯇꯥꯁꯜꯂꯛꯑꯦꯕꯀꯣ ꯊꯨꯅ ꯈꯣꯏꯗꯧꯒꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯖꯥꯠꯅꯤ ꯑꯗ ꯃꯣꯏꯁꯦ ꯉꯍꯥꯟꯋꯥꯏ ꯌꯨꯝꯗ ꯂꯩꯉꯩꯗꯗꯤ ꯃꯣꯏ ꯃꯅꯥꯛꯇ ꯂꯩꯅꯤꯡꯕꯒꯤꯀꯣ ꯆꯠꯅꯤꯡꯉꯝꯃꯦꯕ ꯌꯥꯝꯅ ꯑꯁ ꯃꯣꯏ ꯃꯅꯥꯛꯇ ꯂꯩꯕ ꯐꯪꯉꯗꯤꯅ ꯀ꯭ꯋꯥꯇꯔ ꯂꯩꯇ꯭ꯔꯤꯉꯩꯗ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯤꯗ ꯑꯃꯨꯛ ꯂꯩꯔꯀꯥꯟꯗ ꯌꯨꯝꯗ ꯑꯃꯨꯛ ꯌꯥꯝ ꯆꯠꯅꯤꯡꯉꯦ ꯌꯨꯝ ꯌꯥꯝ ꯃꯤꯁ ꯇꯧꯋꯦꯕ ꯅꯝꯕꯔ ꯑꯝꯇ ꯄꯤꯕꯤꯌꯨ ꯍꯥꯏ ꯁꯤꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯝ ꯍꯥꯏꯌꯨ ꯀꯩꯅꯣ 8858
8858207234 207234 ita yung yum ano ba karamba matamda ꯊꯣꯛꯇꯣꯏꯅꯣ ꯑꯗꯣ ꯍꯟꯗꯛ ꯑꯩꯈꯣꯏ ꯄꯦꯟꯁꯟ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯁꯨꯇꯤ ꯊꯥ 2 ꯂꯩꯔꯤ ꯑꯗꯨꯗꯣ ꯊꯣꯛꯂꯛꯀꯅꯤ ꯈꯟꯕꯅꯦ ꯑꯗꯣ ꯊꯣꯛꯇꯣꯏꯔꯥ ꯊꯣꯛꯑꯣꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯤ ꯆꯦ ꯊꯣꯛꯄ ꯑꯉꯥꯡ ꯇꯥꯔꯗꯤ ꯃꯥꯔꯆ ꯂꯩꯒꯨꯝ ꯑꯦꯄ꯭ꯔꯤꯜꯗ ꯇꯧꯗꯥꯏ ꯊꯣꯛꯇꯣꯏꯅꯤ ꯃꯣꯏꯗꯤ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯑꯉꯥꯡ ꯀꯩꯅꯣꯗ ꯂꯩꯈ꯭ꯔꯦ ꯑꯉꯥꯡ ꯕꯣꯔꯗꯤꯡꯗ ꯕꯣꯔꯗꯤꯡꯗ ꯊꯝꯃꯝꯃꯦ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯊꯦꯡꯛ ꯌꯨ ꯊꯦꯡꯛ ꯌꯨ ꯊꯦꯡꯛ ꯌꯨ ꯕꯦꯕꯤ ꯅꯥꯎ ꯑꯇꯣꯝꯕꯥꯏ ꯂꯞ ꯇꯧꯔꯛꯑꯦ ꯂꯥꯏꯛ ꯇꯧꯔꯛꯑꯦ ꯑꯔꯨꯅꯥ ꯃꯣꯏꯅ ꯑꯦꯂꯦꯟ ꯇꯧꯔꯛꯏꯁꯦꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯅꯨꯄꯥ ꯀꯣꯏꯕ ꯀꯣꯏꯕꯒꯤ ꯄ꯭ꯔꯦꯡ ꯇꯧꯕꯗꯣ ꯗꯗꯥꯅ ꯅꯄꯥꯝꯗ ꯍꯧꯖꯤꯛ ꯆꯠꯂꯣ ꯇꯤꯀꯦꯠ ꯆꯠꯂꯨ ꯇꯤꯀꯦꯠ ꯀꯛꯑꯒꯦ ꯀꯛꯑꯒꯦ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ ꯑꯁꯦꯡꯕꯒꯤ ꯅꯨꯄꯤ ꯐꯦꯃꯤꯂꯤ ꯑꯗꯨꯝ ꯑꯣꯏꯕꯤꯌꯨ ꯇꯧꯕꯗ ꯁꯤꯁꯤ ꯌꯦꯡꯕ ꯌꯥꯝ ꯑꯩꯁꯨꯅꯦ ꯅꯨꯡꯉꯥꯏ ꯇꯤꯀꯦꯠ ꯀꯛꯈ꯭ꯔꯗꯤ ꯄꯥꯈꯠ ꯃꯥꯅ ꯌꯥꯝꯅ ꯐꯤꯡꯗꯕ ꯃꯥꯟ ꯌꯥꯝ ꯐꯤꯡꯕꯅꯦꯕ ꯑꯗꯣ ꯐꯨꯕ ꯈꯣꯠꯄ ꯇꯧꯒꯟꯗꯕꯒꯤ ꯋꯥꯅꯦꯕ ꯑꯗꯣ ꯃꯥꯗꯤ ꯌꯥꯝ ꯁꯥꯎꯗ ꯁꯥꯔꯗꯤ ꯃꯥ ꯃꯊꯟꯇ ꯑꯗꯨꯝ ꯀꯞꯄꯅꯦ ꯆꯦꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯣꯏꯕꯗꯨꯝ ꯄꯥꯝꯃꯦ ꯃꯥ ꯗꯔꯝ ꯑꯣꯟꯈ꯭ꯔꯕꯅꯦ ꯍꯧꯖꯤꯛ ꯑꯩ ꯍꯧꯖꯤꯛ ꯋꯦꯠ ꯆꯦꯛ ꯇꯧꯕꯗ 68 ꯅꯠꯇ꯭ꯔꯣ ꯏꯃꯥ 68 ꯂꯨꯝꯃꯦ ꯅꯍꯥꯟꯋꯥꯏꯗꯤ 40 ꯁꯨꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯗ ꯋꯥꯅ ꯗꯣꯛꯇꯔꯅꯉꯥꯏ ꯅꯪ ꯍꯤꯡꯕ ꯉꯝꯃꯔꯣꯏꯗꯕ ꯅꯨꯄꯤꯅꯦ 40 ꯌꯧꯗꯕ ꯅꯨꯄꯤꯅꯦ ꯍꯧꯖꯤꯛꯅ 68 ꯂꯩꯌꯦꯕ ꯉꯝꯃꯔꯣꯏꯗ ꯑꯩ ꯌꯥꯝ ꯆꯥꯅꯩꯌꯦ ꯏꯌꯥꯝꯕꯒ ꯏꯆꯦꯒꯁꯦ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝꯁꯨ ꯍꯥꯏꯗꯤ ꯆꯥꯟꯅ ꯆꯥꯟꯅꯕ ꯅꯨꯄꯤ ꯅꯨꯄꯥ ꯊꯤꯕꯤꯌꯨ ꯅꯨꯡꯁꯤꯅꯅ ꯂꯩꯕꯤꯌꯨ ꯋꯥꯈꯜ ꯆꯥꯟꯅꯅ ꯅꯨꯡꯁꯤꯅꯅ ꯑꯔꯩꯕꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯉꯝꯅꯕ ꯃꯣꯠ ꯇꯤꯟꯅꯅ ꯑꯃꯅ ꯍꯥꯏꯕ ꯑꯃꯅ ꯕ꯭ꯔꯣ ꯇꯥꯕꯤꯒꯗꯕꯅꯤ ꯏꯁꯩ ꯁꯛꯁꯦ ꯑꯋꯥꯕ ꯄꯣꯊꯥꯕ ꯑꯣꯏꯅ ꯑꯋꯥꯕ ꯏꯁꯩꯗꯤ ꯁꯛꯑꯔꯣꯏꯁꯦ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ ꯁꯛꯁꯦ ꯑꯋꯥꯕ ꯍꯥꯏꯁꯦ ꯈꯟꯖꯤꯜꯂꯨꯔꯗꯤ ꯗꯤꯄ꯭ꯔꯦꯁꯟ ꯑꯋꯥꯕ ꯅꯥꯕꯅꯦ ꯄꯣꯊꯥꯕ ꯑꯣꯏꯅ ꯑꯗꯣ ꯑꯋꯥꯕ ꯄꯣꯊꯥꯕ ꯑꯣꯏꯅ ꯁꯛꯄ ꯏꯁꯩ ꯈꯜꯂꯛꯑꯣ ꯏꯁꯩ ꯉꯁꯤꯗꯤ ꯃꯥ ꯏꯁꯩ ꯁꯛꯍꯜꯂꯒꯦꯅ ꯑꯩꯅ ꯐꯝꯍꯜꯂꯝꯅꯦ ꯀꯣꯔꯣꯅꯥ ꯃꯇꯨꯡꯗ ꯌꯥꯝꯅ ꯆꯨꯊꯣꯛ ꯀꯩ ꯍꯥꯏꯅꯣ ꯀꯣꯔꯣꯅꯥ ꯆꯠꯊꯣꯛꯄꯤꯒꯅꯨ ꯃꯇꯝꯗ ꯌꯥꯝ ꯅꯥꯕꯒꯤ ꯆꯥꯟꯁ ꯋꯥꯡꯉꯤ ꯍꯥꯏ ꯑꯣ ꯍꯣꯏ ꯍꯣꯏ ꯎꯝ ꯍꯣꯏ ꯆꯨꯝꯃꯦ ꯌꯥꯝ ꯑꯁ ꯆꯨꯝꯃꯦ ꯑꯩ ꯍꯟꯗꯛꯅꯦ ꯇꯦꯁ ꯇꯧꯔꯗꯤ ꯀꯣꯔꯣꯅꯥ ꯅꯥꯅꯤ ꯃꯤꯡꯁꯦ ꯑꯝꯇ ꯄꯥꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏ ꯁꯣꯔꯣꯛꯈꯥꯏꯕꯝ ꯁꯦꯜꯕꯤꯌꯥ ꯗꯦꯕꯤ ꯃꯤꯡꯁꯦ ꯑꯝꯇ ꯄꯥꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏ ꯔꯣꯖꯤꯕꯤ ꯁꯣꯔꯣꯛꯈꯥꯏꯕꯝ ꯔꯣꯖꯤꯕꯤ ꯅꯠꯇ꯭ꯔꯣ ꯍꯥꯏꯁꯤꯅ ꯆꯦ ꯀꯩ ꯔꯣꯖꯤꯕꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯩꯈꯣꯏ ꯀꯣꯕꯤ ꯁꯥꯛ ꯆꯥꯔꯦ ꯂꯞ 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 ꯆꯦꯒ ꯆꯦꯒ ꯗꯗꯥꯒ ꯗꯥꯒꯁꯦ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯒꯨꯗ ꯅꯥꯏꯠ ꯃꯊꯪ ꯚꯤꯗꯤꯑꯣ ꯉꯥꯏꯔꯝꯒꯦ ꯉꯥꯏꯕꯤꯌꯣ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣ ꯉꯥꯏꯕꯤꯌꯣ ꯅꯨꯡꯉꯥꯏꯅ ꯃꯪ ꯐꯕ ꯑꯣꯏꯕꯤꯌꯣ ꯇꯨꯝꯕꯤꯔꯁꯨ ꯑꯁ ꯑꯗꯣ ꯃꯌꯥꯝ ꯑꯩꯗꯤꯀꯣ ꯌꯥꯝ ꯃꯉꯥꯡꯅꯒꯜꯂꯦ ꯀꯩꯒꯤꯅꯣꯗ ꯖꯨꯠ ꯌꯥꯝ ꯆꯥꯗꯦꯕ ꯑꯩꯗꯤ ꯀꯩꯅꯣ ꯇꯨꯝꯕꯁꯦꯀꯣ ꯃꯌꯥꯝ ꯃꯉꯥꯡꯅꯒꯜꯂꯦꯕ ꯀꯔꯝ ꯀꯩꯒꯤꯅꯣ ꯀꯥꯟꯗ ꯍꯥꯏꯗꯤ ꯌꯥꯝ ꯐꯔꯛ ꯊꯣꯛꯂꯛꯇꯣꯏꯅꯣ ꯇꯥꯒꯜꯂꯦ ꯆꯦꯒ ꯗꯥꯒꯁꯦ ꯃꯥꯔꯆ ꯅꯠꯇ꯭ꯔꯒ ꯑꯦꯄ꯭ꯔꯤꯜ ꯊꯣꯛꯂꯛꯄ ꯌꯥꯏ ꯁꯥꯎꯕ ꯍꯩꯇꯕ ꯅꯨꯄꯥ ꯑꯃ ꯐꯪꯉꯤꯁꯤ ꯆꯦꯅ ꯃꯥ ꯌꯥꯝ ꯁꯥꯎꯕ ꯍꯩꯇꯕꯒ ꯍꯥꯏꯔꯅꯨ ꯐꯔꯕꯅꯦ ꯃꯃꯥꯟꯅꯕꯒꯅꯦ ꯅꯨꯡꯇꯤꯒꯤ ꯁꯥꯎꯅꯕꯗꯗꯤ ꯌꯥꯝ ꯐꯤꯡꯉꯦ ꯃꯆꯤꯟ ꯌꯥꯝ ꯀꯜꯂꯦ ꯅꯨꯡꯇꯤꯒꯤ ꯙꯨꯞ ꯊꯥꯔꯒ ꯀꯩ ꯍꯥꯏꯅꯣ ꯗꯨꯞ ꯊꯥꯔ ꯀꯠ ꯌꯥꯏ ꯗꯨꯞ ꯊꯥꯔ ꯀꯠ ꯌꯥꯏ ꯏꯆꯦ ꯅꯪ ꯍꯥꯏꯕ ꯗꯨꯞ ꯑꯣ ꯀꯠꯄ ꯌꯥꯏ ꯍꯥꯏꯅꯦ ꯀꯩ ꯂꯝꯗ ꯂꯩꯒꯦ ꯍꯧꯖꯤꯛ ꯌꯨꯄꯤꯗ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯒꯦ ꯆꯦ ꯅꯨꯡꯁꯤꯕꯤ ꯗꯗꯥꯁꯨ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯑꯣ ꯍꯥꯏ ꯉꯁꯤ ꯀꯣꯕꯤ ꯁꯥꯛ ꯆꯥꯔꯦ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯤ ꯊꯥꯒꯠꯂꯛꯑꯅꯤ ꯑꯗꯣ ꯃꯥ ꯑꯩꯉꯣꯟꯗ ꯄ꯭ꯔꯦꯡꯗꯒꯤꯀꯣ ꯅꯣꯡ ꯅꯤꯅꯤꯁꯦ ꯌꯥꯝꯅ ꯇꯥꯔꯒꯦꯠꯅꯤ ꯃꯥ ꯑꯩꯉꯣꯟꯗ ꯇꯝꯃꯤꯁꯦ ꯑꯩꯅ ꯋꯥ ꯉꯥꯡꯕ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯌꯦꯡꯉꯤꯒꯤ ꯀꯥꯆꯤꯟ ꯀꯣꯏꯌꯥꯅꯤ ꯄ꯭ꯔꯦꯡ ꯇꯧꯔꯤꯔꯥꯅ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯒꯨꯗ ꯅꯥꯏꯠ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ 240 ꯅꯣꯏꯒꯤ ꯂꯥꯏꯐꯁꯦ ꯐꯩ ꯂꯐꯤꯡ ꯏꯁ ꯕꯦꯁ ꯑꯦꯛꯁꯔꯁꯥꯏꯁ ꯍꯥꯏ ꯀꯩꯅꯣ ꯅꯣꯛꯄꯁꯦ ꯌꯥꯝꯅ ꯍꯛꯆꯥꯡ ꯌꯥꯝꯅ ꯀꯥꯟꯅꯕ ꯚꯤꯇꯥꯃꯤꯟ ꯌꯥꯝ ꯐꯪꯉꯦ ꯍꯥꯏ ꯆꯥꯕꯁꯨ ꯌꯥꯝ ꯊꯨꯅ ꯇꯨꯝꯃꯦ ꯇꯨꯝꯕꯅꯦ ꯂꯛꯁꯃꯤꯅ ꯁꯛꯄ ꯀꯅꯥꯒꯤ ꯊꯣꯡꯖꯤꯟꯗꯕꯨ ꯂꯦꯞꯂꯨꯅꯤ ꯍꯥꯏꯕ ꯏꯁꯩꯗꯣ ꯑꯝꯇ ꯁꯛꯂꯛꯑꯣ ꯑꯗꯨꯒ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯏꯇꯥ ꯀꯅꯥꯏ ꯊꯣꯡꯖꯤꯟꯗꯕꯨ ꯂꯦꯞꯂꯨꯅꯤ ꯍꯥꯏꯁꯦ ꯀꯔꯤ ꯏꯁꯩꯅꯣ ꯑꯩ ꯈꯪꯗꯤꯌꯦ ꯑꯅꯧꯕ ꯑꯣꯏꯖꯥꯠꯂꯣ ꯃꯥꯏ ꯏꯁꯩ ꯃꯇꯝ ꯏꯁꯩꯔꯣ ꯀꯩ ꯏꯁꯩꯅꯣ ꯀꯔꯤ ꯏꯁꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯦꯟꯖꯥꯡ ꯌꯥꯎꯗꯕꯤ ꯆꯥꯛ ꯉꯥꯛꯇ ꯆꯥꯕꯩ ꯄ꯭ꯔꯦꯡ ꯑꯝꯇ ꯇꯧꯔꯛꯑꯣ ꯍꯥꯏꯌꯦ ꯍꯣꯏ ꯑꯗꯨꯁꯨ ꯇꯧꯔꯛꯀꯦ ꯆꯦꯅ ꯇꯧꯈꯤꯕ ꯄ꯭ꯔꯦꯡ ꯔꯤꯚꯦꯟꯁ ꯇꯧꯔꯛꯑꯣ ꯌꯦꯡꯅꯤꯡꯉꯦ
ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯤꯅꯤꯁꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯃꯌꯥꯝꯗ ꯑꯩꯅ ꯄ꯭ꯔꯦꯡ ꯇꯧꯔꯒ ꯎꯠꯂꯛꯑꯅꯤ ꯃꯌꯥꯝ ꯃꯇꯝ ꯈꯔ ꯉꯥꯏꯃꯤꯟꯅꯁꯤꯀꯣ ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯃꯇꯥꯡ ꯄ꯭ꯔꯦꯡ ꯇꯧꯒꯗꯤ ꯇꯧꯔꯕ ꯃꯇꯥꯡ ꯁꯨꯡꯌꯥ ꯆꯥꯗꯕ ꯃꯥꯅ ꯍꯦꯛꯇ ꯈꯪꯕ ꯑꯣꯏꯌꯦꯕꯀꯣ ꯄ꯭ꯔꯦꯡꯁꯦ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯗ ꯂꯩꯔꯦꯕ ꯑꯗꯣ ꯑꯩꯅ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯌꯥꯝ ꯊꯤꯕ ꯍꯥꯏꯇꯥꯔꯦ. ꯇꯧꯗꯤ ꯇꯧꯔꯅꯦꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯣ ꯃꯥꯁꯦ ꯄ꯭ꯔꯦꯡ ꯇꯧꯒꯦ ꯇꯧꯔꯒ ꯑꯗꯨꯝ ꯁꯣꯏ ꯂꯩꯔꯦꯕ ꯑꯗꯣ ꯑꯗꯨꯝ ꯇꯧꯔꯛꯑꯅꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯕꯤ ꯃꯥꯅ ꯁꯨꯡꯈꯪ ꯈꯪꯉꯣꯏꯗꯕ ꯃꯑꯣꯡ ꯑꯃꯗ ꯑꯩ ꯈꯪꯉꯦꯕ ꯍꯧꯖꯤꯛ ꯑꯩ ꯇꯧꯔꯅꯦꯕ ꯀꯩ ꯇꯧꯔꯛꯇꯣꯏꯖꯥꯠꯅꯣ? ꯑꯗꯨꯗꯤ ꯇꯨꯝꯃꯅꯤ ꯏꯇꯥ ꯐꯣꯟ ꯇꯧꯖꯔꯛꯀꯦ ꯍꯥꯏ ꯇꯧꯔꯛꯑꯣ ꯌꯥꯏꯌꯦ ꯑꯅꯥꯃꯤꯀꯥ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯍꯥꯏ ꯁꯤꯗꯤ ꯔꯣꯅꯥꯜ ꯍꯣꯏꯒꯤ ꯀꯩꯅꯣꯅꯤꯅꯦ ꯎꯝ. ꯌꯨꯝꯅꯥꯛꯅꯦ ꯔꯣꯅꯥꯟ ꯍꯤꯅꯝ ꯕꯤꯖꯦꯟꯗ꯭ꯔ ꯁꯤꯡ ꯁꯤꯁꯇꯔ ꯅꯪ ꯄ꯭ꯔꯦꯡ ꯑꯃ ꯁꯣꯏꯗꯅ ꯕ꯭ꯔꯣꯅ ꯇꯧꯔꯛꯇꯧꯔꯕꯅꯦꯀꯣ ꯆꯦꯛꯁꯜꯂꯨꯀꯣ ꯁꯤꯁꯇꯔ ꯍꯥꯏꯁꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯕꯅꯦ ꯁꯤꯃꯗꯤ ꯑꯩ ꯁꯤ ꯏꯁꯩꯁꯤꯗꯤ ꯍꯩꯇꯤꯌꯦ ꯆꯤꯆꯦꯒ ꯀꯃꯥꯏꯗꯤ. ꯗꯗꯥꯒꯤ ꯌꯥꯝ ꯆꯝꯃꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯚꯤꯗꯤꯑꯣꯁꯨ ꯇꯣꯏꯅ ꯌꯦꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯚꯤꯗꯤꯑꯣ ꯂꯦꯞꯇꯅ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯣꯏ ꯑꯩ ꯊꯥꯒꯠꯂꯛꯀꯦ ꯏꯁꯩꯁꯦ ꯃꯌꯥꯝꯅ ꯍꯩꯇ꯭ꯔꯦ ꯁꯞꯄꯣꯔꯠ ꯁꯤ. ꯇꯧꯕꯤꯌꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯤꯡꯗꯣ ꯑꯗꯨꯝ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝꯅ ꯄꯥꯝꯕꯗꯣ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯁꯦꯝꯕ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯒꯦ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯗꯨꯝ ꯇꯧꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯣ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯁꯨ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯇꯧꯕꯤꯔꯝꯃꯨ. ꯀꯃꯦꯟꯁꯨ ꯃꯌꯥꯝ ꯊꯥꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯒꯤ ꯑꯅꯧ ꯑꯅꯧꯕ ꯂꯥꯛꯄ ꯚꯤꯗꯤꯑꯣꯗꯣꯀꯣ ꯃꯌꯥꯝꯅꯁꯨ ꯌꯦꯡꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯁꯦꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯦ 50K ꯌꯧꯕ ꯄꯥꯝꯃꯦꯕꯀꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤ ꯇꯥꯔꯒꯗꯤ 50K ꯑꯃꯇꯪ ꯌꯧꯍꯟꯁꯦꯕꯀꯣ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯚꯤꯗꯤꯑꯣ ꯑꯩ ꯁꯝ ꯑꯗꯨꯝ ꯌꯥꯝ ꯅꯝꯖꯔꯛꯀꯦ ꯀꯦꯜꯂꯦ ꯅꯪ. ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯚꯤꯗꯤꯑꯣ ꯑꯩ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯉꯝꯅꯕ ꯑꯗꯨꯝ ꯇꯧꯒꯦ ꯗꯗꯥꯒꯤ ꯆꯦ ꯌꯥꯝ ꯆꯝꯃꯦ ꯅꯨꯡꯉꯥꯏ ꯑꯣ ꯁꯤ ꯄꯥꯈ꯭ꯔꯦ ꯗꯗꯥꯒꯤ ꯅꯝꯕꯔꯁꯤ ꯗꯗꯥꯒꯤ ꯅꯝꯕꯔꯔꯣ ꯏꯇꯥꯒꯤꯔ ꯏꯇꯥꯒꯤꯔꯥ ꯍꯥꯏ ꯃꯥꯜꯂꯦꯀꯣ. ꯑꯣ ꯅꯝꯕꯔꯁꯦ ꯏꯕꯥꯅꯤ ꯍꯥꯏꯗꯤ ꯄꯨꯟꯅ ꯂꯩꯔꯕꯅꯤꯅ ꯏꯕꯥꯅꯤꯃꯛꯀꯤ ꯑꯗꯨꯝ ꯑꯣꯏꯔꯦ ꯑꯦꯛꯆꯨꯋꯦꯂꯤ ꯐꯣꯟꯕꯨꯗꯤ ꯑꯩꯒꯤ ꯐꯣꯟꯗ ꯌꯥꯎꯕꯅꯦꯕ ꯍꯧꯖꯤꯛꯀꯤ ꯅꯝꯕꯔꯁꯦꯀꯣ ꯑꯗꯣ ꯑꯗꯨꯝ ꯌꯨꯝꯗ ꯂꯩꯔꯕꯅꯤꯅ ꯑꯩ ꯊꯕꯛ ꯆꯠꯄꯗ ꯐꯣꯟ ꯄꯨꯗꯦꯕꯀꯣ ꯑꯩꯅ ꯑꯁꯤꯃꯗꯤ ꯑꯗꯨꯝ ꯂꯧꯍꯧꯋꯦ ꯑꯅꯝꯕꯅ. ꯃꯥ ꯑꯗꯨꯝ ꯄꯥꯏꯌꯦꯕ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯔꯒꯦ ꯗꯥꯒ ꯏꯅꯝꯃꯒ ꯑꯩꯈꯣꯏ ꯀꯣꯕꯤ ꯁꯥꯛ ꯆꯥꯔꯦ ꯑꯩꯈꯣꯏ ꯀꯣꯕꯤ ꯇꯟ ꯁꯥꯛ ꯍꯧꯔꯦ ꯇꯟꯒ ꯕꯣꯔꯥ ꯍꯧꯔꯦ ꯕꯣꯔꯥꯒ. ꯕꯣꯔꯥꯗꯤ ꯃꯥ ꯆꯥꯗ꯭ꯔꯦ ꯑꯩꯅ ꯆꯥꯊꯣꯛꯑꯦ ꯍꯥꯏ ꯆꯦ ꯗꯗꯥ ꯍꯥꯏ ꯒꯨꯗ ꯏꯚꯤꯅꯤꯡ ꯍꯥꯏ ꯃꯌꯥꯝ ꯑꯩꯒꯤ ꯀ꯭ꯂꯤꯞ ꯃꯌꯥꯝ ꯅꯞꯄꯤ ꯃꯌꯥꯝꯁꯦ ꯑꯝꯇ ꯎꯠꯀꯦ ꯑꯩꯒꯤ ꯀ꯭ꯂꯤꯞ ꯅꯞꯄꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯁꯤꯗ ꯍꯥꯏ ꯆꯦ ꯗꯗꯥ ꯌꯦꯁ ꯅꯣꯏ ꯌꯥꯝꯅ ꯆꯝꯃꯦ ꯕꯦꯁ ꯁꯤꯝꯄꯜ ꯂꯤꯕꯤꯡ ꯍꯥꯏ ꯊꯤꯡꯀꯤꯡ ꯁꯤꯝꯄꯜ ꯂꯤꯕꯤꯡ ꯍꯥꯏ ꯊꯤꯡꯀꯤꯡꯁꯦ ꯑꯩꯈꯣꯏꯕꯣꯛꯅ ꯌꯥꯝ ꯍꯥꯏꯕ ꯀꯩꯅꯣꯅꯦ ꯗꯥꯏꯂꯣꯛ ꯋꯥꯍꯩꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯕꯣꯛ ꯌꯥꯝꯅ ꯍꯣꯝ ꯁ꯭ꯋꯤꯠ ꯍꯣꯝ ꯒꯥꯏꯗꯤ ꯌꯥꯝ ꯍꯥꯏꯒꯟꯕ ꯋꯥꯍꯩꯅꯤ ꯏꯕꯨꯡꯉꯣ ꯏꯅꯝꯃ ꯑꯉꯥꯡꯗꯤ ꯀꯌꯥꯝ ꯆꯥꯎꯔꯒꯦ ꯑꯉꯥꯡ ꯌꯥꯝ ꯆꯥꯎꯔꯦ ꯌꯥꯝ ꯆꯥꯎꯔꯦ ꯌꯥꯝ ꯆꯥꯎꯔꯦ ꯃꯄꯥꯒ ꯆꯥꯎꯕ ꯃꯥꯟꯅꯔꯦ ꯃꯥ ꯊꯥꯕꯜ ꯆꯣꯡꯕ ꯃꯄꯥꯒ ꯆꯠꯃꯤꯟꯅꯕ ꯌꯥꯔꯅꯤ ꯄꯨꯜꯂꯒ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯆꯥꯛ ꯆꯥꯔꯦꯗ ꯑꯉꯥꯡꯗꯣ ꯆꯦ ꯍꯣꯏꯒ ꯂꯩꯃꯤꯟꯅꯗ꯭ꯔꯣ ꯕꯣꯔꯗꯤꯡꯗ ꯂꯩꯈ꯭ꯔꯦ ꯂꯩꯃꯤꯟꯅꯔꯝꯃꯦ ꯕꯣꯔꯗꯤꯡꯗ ꯂꯩꯍꯧꯔꯦ ꯍꯟꯗꯛ ꯁꯨꯇꯤ ꯊꯣꯛꯄꯗ ꯃꯥ ꯂꯩꯍꯧꯔꯦ ꯍꯟꯗꯛ ꯄꯦꯟꯁꯤꯟ ꯊꯣꯛꯇꯣꯔꯕꯅꯤꯅ ꯄꯨꯂꯞ ꯂꯩꯔꯅꯤ ꯚꯤꯗꯤꯑꯣ ꯌꯦꯡꯅꯕ ꯇꯧꯔꯁꯤꯔꯥ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤꯔꯥ ꯌꯥꯏ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯀꯣꯕꯤ ꯁꯥꯛ ꯆꯥꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇ ꯂꯦꯡꯕꯤꯔꯛꯇꯨꯅ ꯀꯃꯦꯟ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯧꯁꯤꯟꯅꯕ ꯐꯪꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤ ꯊꯣꯛꯂꯛꯑꯣ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯛꯑ ꯀꯩꯅꯣ ꯂꯥꯏꯚ ꯂꯣꯏꯁꯟꯖꯩ ꯂꯣꯏꯁꯤꯜꯂꯣ ꯂꯣꯏꯁꯤꯜꯂꯣ ꯅꯃꯤꯠ ꯑꯈꯨꯕꯗꯣ ꯑꯝꯇ ꯎꯠꯀꯦ ꯂꯥꯛꯑꯣ ꯀꯩ ꯍꯥꯏꯅꯣ ꯀꯩ ꯍꯥꯏꯅꯣ ꯐꯖꯅ ꯊꯝꯃꯨꯃꯤ ꯁꯨꯃꯥꯏꯅ ꯎꯝ ꯅꯣꯏ ꯑꯅꯤꯒꯤ ꯚꯤꯗꯤꯑꯣ ꯂꯣꯏꯅ ꯌꯦꯡꯉꯤ ꯂꯣꯏꯅ ꯅꯨꯡꯉꯥꯏ ꯊꯦꯡꯀ꯭ꯌꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯃꯃꯤꯠ ꯂꯥꯎꯊꯣꯛꯏ ꯃꯥꯜꯂꯦ ꯎꯝ ꯃꯥ ꯃꯃꯤꯠ
ꯈꯨꯌꯥꯔꯣꯏ ꯃꯃꯤꯠ ꯐꯥꯛꯇꯣꯛꯑ ꯂꯥꯞꯊꯣꯛ ꯂꯩꯔꯝꯃꯦ ꯀꯩꯝ ꯈꯜꯂꯨꯅꯨ ꯅꯃꯤꯠ ꯂꯥꯎꯔꯁꯨ ꯅꯪꯗꯤ ꯅꯨꯄꯤ ꯐꯪꯉꯕꯅꯦ ꯍꯧꯖꯤꯛꯇꯤ ꯀꯩꯝ ꯈꯜꯂꯨꯅꯨ ꯏꯅꯝꯃꯗꯤ ꯊꯧꯕꯥꯜ ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣ ꯑꯩꯈꯣꯏ ꯊꯧꯕꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏꯗꯅꯦ ꯊꯧꯕꯥꯜ ꯕꯖꯥꯔ ꯂꯩꯕꯗꯣ ꯑꯗꯨꯏ ꯊꯧꯕꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏꯗꯣ ꯑꯗꯨꯗꯒꯤ ꯃꯌꯥꯝꯅ ꯉꯍꯥꯎꯋꯥꯏ ꯑꯩꯁꯦ ꯑꯐꯥꯎꯕꯤꯅꯤ ꯌꯥꯝ ꯍꯥꯏꯅꯩ ꯍꯥꯏ ꯑꯩꯉꯣꯟꯗ ꯆꯤꯟꯕ ꯀꯥꯟꯗ ꯍꯥꯏꯅꯕ꯭ꯔꯥ ꯏꯅꯝꯃꯖꯤ ꯊꯧꯕꯥꯜ ꯄꯥꯔꯩꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯍꯌꯦꯡꯃ ꯑꯃꯨꯛ ꯑꯩ ꯉꯟꯇꯥ ꯄꯨꯡ 5ꯗ ꯗ꯭ꯌꯨꯇꯤ ꯆꯠꯇꯣꯏꯅꯤꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯔꯛ ꯃꯔꯛꯇ ꯂꯥꯏꯐ ꯑꯗꯨꯝ ꯊꯥꯔꯛꯀꯦꯕꯀꯣ ꯃꯌꯥꯝ ꯂꯥꯛꯄꯤꯌꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯟꯅꯗꯨꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯑꯗꯒꯤ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯃꯤꯟꯅꯁꯦ ꯀꯃꯦꯟ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯇꯧꯔꯒ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯅꯣꯛꯃꯤꯟꯅꯁꯦ ꯀꯌꯥ ꯐꯥꯛꯇꯣꯛ ꯐꯥꯛꯇꯣꯛꯇꯅ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯃꯤꯟꯅꯁꯦ ꯃꯌꯥꯝ ꯂꯝꯃꯤꯠꯇ ꯈꯨꯖꯟꯒꯅ ꯅꯣꯛꯄꯗ ꯅꯃꯤꯠ ꯈꯨꯏ ꯂꯥꯏꯐꯀ ꯄꯨꯂꯞ ꯐꯝꯃꯤꯟꯅꯩ ꯌꯥꯝ ꯐꯩꯅꯦ ꯅꯕꯥꯅꯤꯒꯤ ꯂꯥꯏꯐꯁꯦ ꯀꯜꯂꯛꯆꯩ ꯍꯥꯏ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯀꯔꯤ ꯒꯨꯗ ꯃꯊꯦꯜ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯃꯌꯥꯝ ꯅꯥꯏꯠ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯃꯊꯪ ꯂꯥꯏꯐꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏꯒꯤ ꯑꯥꯔ ꯖꯦ ꯀꯄꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯪ ꯐꯔꯣ ꯃꯪ ꯐꯔꯣ ꯍꯥꯏꯌꯨ ꯃꯪ ꯐꯔꯣ ꯃꯌꯥꯝ ꯀꯥꯏꯗꯒꯤꯅꯣ ꯂꯥꯏꯐ ꯊꯥꯔꯛꯏꯁꯤꯕꯣ ꯌꯨꯄꯤꯗꯩꯅꯦ ꯌꯨꯄꯤꯗꯒꯤ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯒꯨꯗ ꯅꯦꯛꯁ ꯚꯤꯗꯤꯑꯣ ꯅꯥꯏꯠ ꯑꯩ ꯁꯣꯏꯗꯅ ꯄ꯭ꯔꯦꯡ ꯇꯧꯔꯛꯑꯅꯤ ꯃꯌꯥꯝ ꯄ꯭ꯔꯦꯡ ꯚꯤꯗꯤꯑꯣ ꯉꯥꯏꯃꯤꯟꯅꯔꯁꯦ ꯑꯗꯣ ꯃꯊꯪꯒꯤ ꯀꯩꯅꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯂꯥꯏꯐꯇ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯌꯥꯝ ꯕꯥꯏ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯑꯩꯗꯤ ꯂꯥꯛꯇ ꯉꯥꯏꯔꯤ ꯃꯌꯥꯝ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 5ꯗ ꯑꯩꯁꯦ ꯊꯕꯛ ꯆꯠꯇꯣꯏꯅꯦꯕꯀꯣ ꯃꯥꯅꯦ ꯑꯗꯣ ꯗ꯭ꯌꯨꯇꯤ ꯅꯪ ꯆꯠꯇꯣꯏꯅꯦ ꯉꯥꯛꯇꯪ ꯊꯥꯒꯦ ꯊꯥꯔꯣ ꯑꯩ ꯇꯨꯝꯃꯒꯦꯕ ꯃꯥꯅ ꯌꯥꯏꯔꯣ ꯇꯦꯔꯦꯕꯤꯅꯣ 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 ꯑꯩꯗꯤ ꯂꯥꯛꯇ ꯉꯥꯏꯔꯤ ꯂꯥꯛꯄ ꯉꯥꯏꯗꯕꯅ ꯕꯥꯏ ꯕꯥꯏ ꯉꯥꯏꯔꯤ ꯆꯤꯆꯦ ꯗꯗꯥ ꯕꯥꯏ 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 ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ 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 ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯃꯊꯪ ꯅꯦꯛꯁ ꯅꯨꯡꯉꯥꯏꯕ ꯅꯦꯛꯁꯇ ꯑꯃꯨꯛ ꯂꯥꯏꯐ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯊꯥꯔꯛꯀꯦ ꯃꯌꯥꯝ ꯃꯊꯪ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯄꯨꯟꯁꯦ ꯍꯣꯏ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯀꯥꯏꯅꯔꯁꯤ ꯊꯦꯡꯉꯦ ꯃꯌꯥꯝꯁꯨ ꯄꯣꯊꯥꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉ ꯄꯣꯊꯥꯕꯤꯔꯣ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯌꯨ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯤ ꯀꯃꯦꯟ ꯍꯥꯏꯔꯒ ꯇꯧꯕꯤꯔꯛꯑꯣ ꯁꯤ ꯍꯥꯏꯔꯒ ꯍꯣꯏ ꯍꯣꯏ ꯐꯥꯒꯤ ꯇꯧꯕꯅꯤ ꯍꯣꯏ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯃꯌꯥꯝꯗꯒꯤ ꯅꯤꯖꯔꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯁꯤ ꯌꯨ ꯒꯨꯗ ꯇꯨꯝꯃꯣ ꯇꯨꯝꯃꯣ ꯒꯨꯗ ꯅꯥꯏꯠ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯕꯥꯏ 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 ꯅꯥꯏꯠ ꯕꯥꯏ